나칼마롬다나 산드라나 갱 멤버 마기 마콕도 눅누 슈가이드나 하돌리 마슈부다 토파 갱스터 마디 파카타 탁탁 니클바니 마토이 힝제나 마기 데목도 마팜시 타독도 시엔크라가 아왕모 타마도 마카카투 시엔크레 또부두 산드라나 마부수 한나 마기 데목도 탄드라리바니 호색 산드라나 마기 삭티 시나도나 아왕모 타기시 야무투르 숑칼라이 아두가 갱스터 누파스타 타바디 마마카다 파이트르도 푸진드노 타이 옵시 치투는 셀링이 산드라시 아무것도 못하게 쫑타르래 아두가 마기 마콕시 파이드노 레이텍도나 하돌레 또부두 단자시던 걸 와펌디 산드라니 앵털뿐 덤나 샤니시 마기 망다 렙라가 마나 떠리부 타부 쿠디묵시 로이니 예행돈 레람네 마코이니 시 샵 렙도는 미샤나도는 학등 예행나르가 레이 아두부 샤니시디 기비디 마사 탁탁 닉바 하이브도 오이라마니 아솜나 산드라디 예행돈 레람나가 마사시 갸안 망돈 레이 마이다 하이타르가 따그래 나칼마다나 앙앙 누핌사시기 와리다 무글락래 시르가다 마마시기 마마이다 난비두나 앙앙시 깝리 아두고 만 하이리 이마 아이 시까리 떠오르보나 하이브시 이샤는 강제들에 마마나 콘젤 닉두나 하이리 이베마 이쇼나 능원다 마기 샥티 카라 구돌 폴 오이나 비비럭 보이람가니 아두보 아생부두 까리노 하이브시디 아이니 수캉데 상사르스다 아와브나 픽 탈라바 가나수 레제드라바 토라 타르바 싱아두기드막다 마땡 방비루나바 이쇼나 능아세 셈비럭 보이람마수야이 아두나 능 까리 수와루누 이쇼나 능기드막다 야이파나바 푸니 신비럭가니 낭기 하이바부 마탐 쭈빠다 아춤바 하이바두가 마룹 사나가다바니 아춤바기드막다 낭기 타와이 파워카 톡두나 마두기드막다 레빵 암보 오이가다바니 낭나 아와바 타르바 미싱기 마땡 방둔 레이나나바기드막다 낭세 힝다바 야다바니 마팜스다 닝토기 아헨 블란미 캬마 소이드나 락라가니 마람바두 낭 야마 투니 시엔트로 단자시다 마팜스다 레리바 싱스디 앙앙시부 우르가 파칸나두나 마기 옌나리바니 오직 앙앙 핌사시 야마 카나카나 갑리 마팜스 타독두나 시엔크로 하이드나 마마나 야마 카나 강실락바다기 사닝다 앙앙 핌사시 마마부 타독을마가 삿크레 마마부 한해한해 잉람나가 마팜스티기 얌나 깐나 시엔키 마시 마tung ngehak lerga mafamsda ningthau amadi magi masing yamla lanmi kya malakle magi lanmi sing phibam thini sidun leram libsu ubdegi mana ngaktuna masigi tawram liba thongsi kanana pangthokpana haiduna lauduna hangli masda mandir gi pujari ahlisna lauduna hairi magi mamingdi nili kalyan katugi nili asun haibaga nakala maromda nili haribi nupi masa ase magi huiga loirana yamna kan selapai sakam se khoidu utli masigi hokra wari si bargi sari bunu pasna magi masunupi de lidu ta halibani hojimana makhatari pikli binupi masa nili halibasi matamna sumasum hokibana mapung mari phana chaur binupi ma haibu oirakle numit ki mangal da mana khangdun leibangamde maramaduna mana khwaidigi pamjari basi numidangi matamni maga naknaram baji basing amadi pulam mamana bi khudimak mabu thadoklamlaga loina sikre masi matungda nilina prithvi gi mafam kya sin thungna koina satli nilina anau mafam amada hek satpa khudingi mafam adugi khwaidigi phattaba mi edu kanano haiduna mana thidoi madugi matungda misakadu hatolaga magi I thaktuna hinglibani asumna matamase sumasum haukibana jungle da leriba praja khudimangnadi mahakpu lairembi amani haiduna puja kattuna khurumnaribani tobudubu atopa miyoi singi mafamdadi magase yakshi amani haiduna yamna kiba poknaribani yakshi haibigi arthadi aina mamang su haijakre vampire haibani matangsta film yengliba koina khangbu wafamdi ngasidagi sehi lising kyagi mamangi wari da yaukhrabi kalyan katugi nili haribi nupi si ngasaidagi koina uraklibi sandra haribi nupi sni haiba wafam asini hojek masunipi hanglai pupuna matau karamna wari sing siloina khanglibanu masda vargisna noktuna aina yamliriba lairi amakak phangki mado search ki pris amani ikhibani madugi lairi edu da wari khudi masi loina iduna yauramliba ngaktani masunipi hanglai adu aragadi pupu nili haribi si super hero amu oiba tareko masna bargisna nakalamromdi yengluragadi mahakasi makhalamagi super hero amani aduga hena ngakningai oribo wafam amana nili haribi nupi se sibanai dabi omor oibi nupi amani maramaduna mabu maithiba piba ngamba haibasti oithoktabani masi wafam sitar hudigi masu nupi se tumina laikre aduga tapthana hairai nili se kyada laibuk phakraban mayamda bhabtana mahaijaramge masu nupi sna asumna hairibagi maramdi angang si yamat tamthiba arubu laina amana narabi sirgadabi nupi amani maramaduna nili gi sibanai daba amar oiba haiba wafam sibu kalakse aduna phongdolibani Mr. Mapuna mabu thiamjinduna hairi adumna hekta su haikinu superhero khudimaki su asonba mamam lairiba ngaktani masi haibu loina makhata na wari muk leirai nongmadi nili bu phana nabagi dimakta kana gum misak ama lagle mahagnadi nili gi hek lairiba asonbu khudimak loina khangliba ngaktani Mr. Masunupina mahagadu bu kana nu pupu bargisna kathanar haina khangnaba prisu oiba misak amani asuna haibuga wari se hangatunu ulagle Kathanar haina khangnariba prisnu paasi hojik jungle gi lambi sta sangsilali aduga waterfall gi manungda leiriba surung sta muk sangsilagle tanjasta surung sigi manungda nili haribi nupi si phamnu leiribani kanagumam sang le habisi khangudigi mana yam section tholali aduga di magi mangda kathanar nu paasna leptun leiriba si ure
ꯁꯦꯟꯊꯔꯤꯕ ꯏꯁꯤꯡꯒꯤ ꯏꯆꯦꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯈꯨꯠꯅ ꯍꯥꯡꯗꯣꯛꯏ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯨꯕꯗ ꯃꯥꯅ ꯃꯤꯠ ꯊꯛꯀꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯍꯥꯔꯠ ꯃꯄꯥꯃꯛꯇꯗ ꯀꯊꯅꯥꯔ ꯅꯨꯄꯥꯁꯤꯅ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯁꯣꯔꯤꯁꯤꯅ ꯊꯤꯟꯈ꯭ꯔꯦ ꯊꯥꯡ ꯁꯣꯔꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯁꯣꯔꯤ ꯃꯆꯩ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯥꯔꯠ ꯃꯅꯨꯡꯗ ꯌꯨꯗꯨꯅ ꯂꯩꯍꯧꯔꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯗꯤ ꯚꯦꯝꯄꯤꯌꯔꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯑꯣꯏꯔꯤꯕꯁꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯥꯔꯠ ꯑꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯈꯣꯏꯒꯤ ꯍꯥꯔꯠꯇ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯁꯣꯛꯍꯟꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨꯁꯨ ꯁꯤꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯒꯤꯗꯤ ꯅꯤꯂꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯔꯛꯂꯦ ꯑꯁꯨꯝꯅ ꯕꯔꯒꯤꯁꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯑꯉꯥꯡꯒꯤ ꯃꯃꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯆꯩꯁꯤꯜꯂꯔꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯣꯝꯒꯤ ꯑꯉꯥꯎ ꯑꯐꯩꯒꯤ ꯋꯥꯔꯤꯗꯨꯕꯨ ꯑꯉꯥꯡꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯗꯨꯕꯨ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯂꯣ ꯇꯨꯝꯕꯒꯤ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯕꯔꯒꯤꯁ ꯑꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯥꯗ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯦꯆꯤꯟ ꯀꯌꯥ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯔꯨꯕ ꯃꯈꯜꯒꯤ ꯂꯩꯅꯥ ꯑꯃꯅ ꯅꯥꯏ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯑꯁꯦꯡꯕꯃꯛꯀꯤ ꯅꯤꯂꯤꯗꯨ ꯁꯤꯈ꯭ꯔꯕꯔꯥ ꯃꯁꯤꯗ ꯕꯔꯒꯤꯁꯅ ꯅꯤꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯗꯨꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯅꯤꯂꯤꯕꯨ ꯊꯥꯡꯅ ꯊꯤꯟꯈꯤꯕ ꯀꯊꯅꯥꯔ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯄ꯭ꯔꯤꯁ ꯅꯨꯄꯥꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯕꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯉꯁꯥꯏ ꯕꯔꯒꯤꯁꯅ ꯍꯥꯏꯈꯤꯕ ꯃꯥꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯒꯤ ꯄ꯭ꯔꯤꯁ ꯅꯨꯄꯥꯁꯤꯅ ꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯕꯔꯒꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ나 ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯏꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯗꯦꯌꯔ ꯂꯤꯚ ꯑꯃꯣꯡ ꯑꯁ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯎꯔꯒ ꯃꯥꯅ ꯍꯪꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯏꯕ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯇꯣꯝ ꯑꯥꯏꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯈꯤꯕꯅꯤ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟ ꯅꯦꯝꯅꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯏꯕ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯗꯣꯃꯤꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯕꯔꯒꯤꯁ ꯀꯨꯔꯤꯌꯦꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤꯅꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯃꯥꯡꯗ ꯇꯣꯝ ꯑꯥꯏꯖꯦꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯍꯅꯨꯁꯜꯂꯝꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯂꯩꯔꯝꯂꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯆꯟꯗ꯭ꯔꯥ ꯑꯁꯤꯗꯤ ꯚꯦꯝꯄꯥꯌꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯅꯨꯕ ꯅꯥꯏꯗꯕ ꯁꯤꯕ ꯅꯥꯏꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤꯅ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯨꯄꯔ ꯍꯤꯔꯣ ꯀꯣꯁꯇ꯭ꯌꯨꯝ ꯑꯃ ꯁꯦꯠꯄꯒ ꯂꯣꯏꯅꯅ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯏꯟꯇꯔꯚꯦꯜ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯁꯅꯤ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯜꯂꯝꯂꯦ ꯑꯣꯇꯣ ꯃꯅꯨꯡꯁꯤꯗ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯌꯥꯎꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯗꯤ ꯄꯥꯈꯠꯄꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯂꯕꯅꯤ ꯃꯥꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯁꯤꯗ ꯃꯥꯗꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯄꯨꯜꯂꯤꯕ ꯐꯤ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤ ꯈꯛꯇꯪ ꯄꯤꯒꯦ ꯑꯍꯥꯟꯕ ꯑꯣꯞꯁꯟꯅ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯒ ꯃꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯅꯤꯛꯇꯨꯅ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯋꯥꯗꯤ ꯉꯥꯡꯕ ꯇꯧꯗꯅ ꯑꯣꯇꯣ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕꯁꯤꯡꯁꯤꯗꯤ ꯌꯦꯡꯉꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯣꯞꯁꯟ 2 ꯑꯣꯏꯒꯗꯧꯔꯤꯕꯁꯤ ꯅꯪꯁꯨ ꯃꯈꯣꯏꯗꯧꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯅꯤꯅ ꯈꯪꯕꯗꯒꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯑꯣꯞꯁꯟ 1 ꯑꯗꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯕꯦꯅꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯇꯨꯃꯤꯟ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯑꯣꯛꯂꯦ ꯕꯦꯅꯨꯅ ꯁꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯗꯤ ꯃꯐꯝꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯐꯝꯁꯤ ꯇꯥꯕꯗ ꯕꯦꯅꯨꯅ ꯉꯛꯇꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯑꯩꯅꯤ ꯕꯦꯅꯨ ꯆꯟꯗ꯭ꯔꯥꯅꯤ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯑꯣ ꯅꯈꯣꯏ ꯑꯅꯤ ꯄꯨꯜꯂꯤꯕ ꯑꯣꯏꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯆꯣꯛꯊꯅ ꯂꯩꯔꯤ ꯍꯧꯗꯣꯛꯎ ꯍꯥꯏꯕ꯭ꯔꯣ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯍꯧꯗꯣꯛꯎꯔꯅꯨ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯋꯥꯅꯤ ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯨꯔꯅꯨ ꯃꯁꯤ ꯍꯥꯏꯔꯗꯅ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯕꯦꯅꯨꯅ ꯋꯥ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯅꯤꯕꯨ ꯊꯥꯒꯠꯂꯤ ꯃꯁꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯅ ꯑꯆꯧꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯁꯅꯤꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯆꯟꯗ꯭ꯔꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯄꯨꯔꯒ ꯋꯥꯡꯂꯕ ꯃꯊꯛ ꯑꯁꯤꯗ ꯏꯂꯥꯏ ꯂꯥꯏꯅ ꯀꯥꯗꯨꯅ ꯆꯠꯂꯤꯕꯁꯤ ꯎꯕꯗ ꯁꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯃꯊꯛꯇ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯋꯥꯡꯂꯕ ꯃꯇꯣꯟ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯞꯄꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯉꯛꯃꯟꯕꯗꯒꯤ ꯃꯌꯥ ꯎꯝꯁꯤꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯣꯟꯒꯠꯂꯕ ꯃꯇꯨꯡꯗ ꯐꯦꯛꯇ꯭ꯔꯤꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯃꯥꯡꯍꯜꯂꯦ ꯅꯝꯊꯤꯔꯕ ꯃꯅꯝ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯅꯤꯁꯤ ꯑꯣꯁꯨ ꯑꯣꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯉꯩ ꯁꯅꯤꯅ ꯍꯪꯂꯛꯏ ꯃꯃꯥꯡꯗ ꯑꯩꯕꯨ ꯀꯥꯔꯅ ꯊꯣꯝꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯀꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯁꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯪ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯍꯥꯟꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯉꯁꯥꯏ ꯃꯃꯥꯡꯗ ꯅꯪꯒꯤ ꯁꯥꯡꯂꯕ ꯌꯥꯁꯤꯡ ꯑꯩꯅ ꯎꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯋꯣꯏꯕꯃꯛꯀꯤ ꯅꯪ ꯑꯁꯤꯕꯨ ꯚꯨꯠ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯔꯥ ꯃꯁꯤꯒꯤ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯣꯏ ꯑꯩ ꯑꯁꯦ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯆꯨꯝꯃꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯅꯤꯁꯤ ꯀꯤꯃꯟꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯁꯅꯤꯁꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝꯁꯤ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯥꯁꯨ ꯃꯅꯥꯛꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯥꯗꯤ ꯀꯤꯃꯟꯕꯗꯒꯤ ꯁꯣꯔ ꯐꯥꯎꯕ ꯀꯟꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯂꯣꯠꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯐꯨꯔꯤꯠꯁꯤ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯁꯨ ꯃꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯄꯥꯈꯠꯂꯕ ꯁꯅꯤꯅ ꯃꯥꯒꯤ ꯂꯤꯛꯇ ꯌꯥꯎꯔꯤꯕ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯁꯤꯁꯨ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯇꯞꯅ ꯁꯦꯒꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠꯇ ꯃꯃꯥꯟꯅꯕ ꯕꯦꯅꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯎꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯁꯨ ꯄꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯕꯦꯅꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯁꯅꯤꯅ ꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯁꯅꯤꯅꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯀꯟꯕꯤꯔꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯕꯦꯅꯨꯅꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯑꯁꯤꯅ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯗ ꯌꯩꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯎꯟꯁꯥ ꯆꯥꯛꯊꯦꯛꯂꯛꯄꯗꯒꯤ ꯆꯟꯗ꯭ꯔꯥꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯁꯅꯤꯕꯨ ꯃꯥꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕꯁꯤ ꯕꯦꯅꯨꯅꯁꯨ ꯎꯔꯤꯕꯅꯤ ꯃꯥꯅ ꯈꯜꯂꯤꯕꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯆꯥꯛꯊꯦꯛꯄꯒꯤ ꯗꯥꯛꯐꯝ ꯇꯥꯔꯤꯕꯁꯤ ꯁꯅꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯊꯣꯡꯅꯥꯎꯒꯤ ꯆꯦꯁꯤ ꯁꯦꯒꯥꯏꯔꯨꯕꯅꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯆꯪꯁꯤꯟꯈꯤꯔꯒ ꯐ꯭ꯔꯤꯖꯀꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯏ ꯌꯥꯎꯔꯕ ꯄꯦꯀꯦꯠ ꯉꯥꯛꯇꯅꯤ ꯃꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯥꯅ ꯏ ꯄꯦꯀꯦꯠ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯊꯛꯆꯤꯜꯂꯤ ꯃꯁꯤ ꯎꯕꯗ ꯁꯅꯤꯗꯤ ꯃꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯏ ꯄꯦꯀꯦꯠ ꯑꯁꯤ ꯊꯛꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯁꯣꯛꯍꯟꯈꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯠ ꯅꯥꯟꯅ ꯐꯈꯤꯔꯝꯃꯤ ꯃꯁꯤꯕꯨ ꯁꯅꯤꯅꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯅꯤꯅ ꯄꯥꯈꯠꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯪꯂꯛꯏ ꯅꯪ ꯌꯨꯝꯗꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯤꯕꯒꯤ ꯑꯥꯔꯊꯗꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯅꯪ ꯑꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯂꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯃꯁꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯃꯅꯤ ꯂꯩꯔꯤꯕ ꯚꯥꯏꯔꯁ ꯃꯈꯜ ꯈꯔꯅꯗꯤ ꯃꯤꯕꯨ ꯍꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯊꯣꯛꯍꯜꯂꯤꯕꯅꯤ ꯁꯅꯤꯅ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯚꯥꯏꯔꯁ ꯃꯈꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯁꯟꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯍꯣꯏ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯆꯤꯛꯄꯗꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯁꯟꯗꯣꯛꯄꯁꯨ ꯌꯥꯎꯏ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯣꯡꯅꯥꯎꯗ ꯅꯨꯡꯁꯥ ꯃꯉꯥꯜ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯅ ꯈꯟꯖꯤꯜꯂꯤ ꯁꯅꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯍꯥꯟꯅ ꯅꯪ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯁ꯭ꯋꯤꯗꯟꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯅꯩ ꯁꯅꯤꯅ ꯁ꯭ꯋꯤꯗꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯁꯤꯗ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯃꯐꯝ ꯑꯃꯠꯇꯗ ꯆꯍꯤ 10 ꯍꯦꯟꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯇꯪ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯈꯤꯒꯅꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯑꯗꯣꯝꯒꯤ ꯆꯍꯤꯕꯨ ꯀꯌꯥ ꯁꯨꯔꯕꯅꯣ ꯆꯟꯗ꯭ꯔꯥꯅ ꯅꯪꯅ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯉꯝꯕ ꯆꯍꯤ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯂꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯁꯤ ꯁꯅꯤꯅ ꯌꯦꯡꯕꯗꯗꯤ ꯅꯪ ꯑꯁꯦ ꯑꯗꯣꯝꯅ ꯆꯍꯤ ꯌꯥꯝꯂꯝꯒꯗꯕ ꯃꯥꯟꯗꯦ ꯆꯟꯗ꯭ꯔꯥꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯅꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯁꯤ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯁꯅꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯟꯗ꯭ꯔꯥꯅ ꯅꯪ ꯑꯗꯨꯛ ꯊꯨꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯣ ꯁꯅꯤꯅ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯂꯠꯂ ꯇꯧꯗꯨꯅ ꯑꯩ ꯆꯨꯝꯅ ꯑꯗꯨꯝ ꯅꯪꯒꯤ ꯇꯨꯡ ꯏꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯄ꯭ꯔꯃꯥꯟ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯣ ꯑꯩꯅ ꯎꯍꯧꯕꯗꯒꯤ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯄꯅꯤ ꯆꯟꯗ꯭ꯔꯥꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯁꯅꯤꯅ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯆꯟꯗ꯭ꯔꯥꯅ ꯑꯣ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯟꯕꯤꯒꯗꯣꯔꯤꯕ ꯁꯅꯤꯅ ꯍꯣꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯁꯨ ꯈꯪꯂꯛꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯚꯦꯅꯨ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯟꯗ꯭ꯔꯥꯗ ꯌꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯍꯪꯂꯛꯏ ꯁꯅꯤꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯎꯍꯜꯂꯦ ꯆꯟꯗ꯭ꯔꯥꯅꯗꯤ ꯐꯣꯟ ꯑꯁꯤ ꯃꯥꯅ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏ ꯑꯗꯨꯕꯨ ꯚꯦꯅꯨꯅ ꯑꯩ ꯏꯁꯥꯃꯛ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯁꯅꯤꯕꯨ ꯌꯦꯡꯂꯒ ꯚꯦꯅꯨꯅ ꯅꯣꯛꯇꯨꯅ ꯅꯪꯒꯤ ꯐꯣꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯅꯤꯅ ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯕꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠꯁꯨ ꯄꯤꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯄꯤꯔꯤꯕ ꯏꯪꯒꯤꯠ ꯑꯁꯤ ꯚꯦꯅꯨꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯅꯪꯒꯤ ꯄꯄꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯁꯅꯤꯅ ꯃꯄꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯚꯦꯅꯨꯅ ꯆꯟꯗ꯭ꯔꯥꯗ ꯍꯪꯂꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯁꯅꯤꯁꯤꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯄꯣꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯝ ꯄꯥꯁꯀꯤꯗꯃꯛꯇ ꯄꯨꯜꯂꯤꯕ꯭ꯔꯥ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯈꯪꯍꯟꯕꯤꯒꯗꯕꯅꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯩꯅꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤꯗ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯚꯦꯅꯨꯅ ꯑꯗꯣꯝꯅ ꯅꯪꯒꯤ ꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯟꯅꯕꯒꯤ ꯊꯃꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯊꯨꯒꯥꯏꯍꯜꯂꯣꯏ ꯇꯟꯖꯥꯁꯤꯗ ꯚꯦꯅꯨꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯃꯒꯤ ꯃꯔꯛꯇ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯁꯨ ꯎꯔꯦ ꯃꯥꯅ ꯐꯣꯇꯣ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯔꯛꯄꯒ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯠꯇꯒꯤ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯗ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯒꯅꯤ ꯁꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯚꯦꯅꯨꯒ ꯃꯕꯥꯅꯤꯁꯤ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯁꯅꯤꯒꯤ ꯈꯨꯠꯇ ꯆꯟꯗ꯭ꯔꯥꯅ ꯌꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯤꯅ ꯑꯃꯨꯛ ꯚꯦꯅꯨꯒꯤ ꯈꯨꯠꯇ ꯌꯥꯜꯂꯤ ꯁꯅꯤꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯁꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯤꯕꯅꯤ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯧꯖꯤꯛ ꯑꯀꯤꯕꯗꯨꯅ ꯄꯤꯛ ꯊꯜꯂꯤ ꯆꯟꯗ꯭ꯔꯥꯅ ꯀꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯀꯤꯌꯨ ꯑꯗꯨꯅ ꯑꯩꯅ ꯁꯥꯎꯔꯛꯀꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯚꯦꯅꯨꯅ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯤꯅꯤ
ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯦꯅꯨꯅ ꯍꯥꯏꯔꯤ ꯁꯅꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯅꯁꯥꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯂꯒꯅꯤ ꯑꯗꯨꯅ ꯅꯁꯥ ꯇꯦꯛꯈꯠꯅꯕ ꯈꯔꯒ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯅꯤꯁꯤꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯄꯔ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯇꯧ ꯁꯨꯝꯅ ꯊꯣꯛꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗꯁꯨ ꯁꯅꯤꯗꯤ ꯃꯁꯥꯁꯤ ꯊꯛꯀꯠꯄ ꯑꯃꯗꯤ ꯄꯥꯈꯠꯄ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯕꯦꯅꯨꯅ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ ꯆꯟꯗ꯭ꯔꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯃ ꯑꯩꯅ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯔ ꯀꯔꯥ ꯍꯦꯟꯖꯤꯟꯈꯤꯕꯒꯤ ꯐꯤꯕꯝ ꯃꯥꯜꯂꯤꯗ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯕꯦꯅꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯇꯥꯛꯊꯣꯛꯀꯦ ꯕꯦꯅꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯌꯨꯅꯦ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯎ ꯁꯅꯤꯅ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯕꯦꯅꯨꯅ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ ꯕꯦꯅꯨꯅ ꯑꯣ ꯐꯔꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯂꯔꯣꯏ ꯅꯪꯅ ꯍꯥꯏꯕ ꯄꯥꯝꯂꯤꯕ ꯋꯥꯐꯝꯗꯨ ꯄꯨꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯨ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯂꯩꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯥꯁꯦ ꯃꯤꯁꯇꯔ ꯕꯦꯅꯨꯅ ꯑꯩꯈꯣꯏꯒꯤ ꯆꯟꯗ꯭ꯔꯥ ꯅꯠꯇꯦ ꯅꯪꯒꯤ ꯆꯟꯗ꯭ꯔꯥꯅꯤ ꯁꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯆꯟꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯄ ꯃꯈꯜ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯃꯤꯁꯇꯔ ꯕꯦꯅꯨꯅ ꯅꯣꯛꯇꯨꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯅꯤꯅ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯁꯦ ꯏ ꯊꯛꯄꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯕꯦꯅꯨꯅ ꯂꯣꯟ ꯂꯧꯗꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯃꯥꯅ ꯅꯪꯒꯤ ꯏ ꯊꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯃꯁꯤꯗꯒꯤ ꯁꯅꯤꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯅ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯑꯗꯨ ꯚꯦꯝꯄꯥꯌꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯁꯥꯡꯂꯕ ꯌꯥꯁꯤꯡ ꯄꯥꯜꯂꯤ ꯃꯤꯕꯨ ꯏ ꯊꯛꯂꯒ ꯍꯥꯠꯇꯣꯛꯄ ꯉꯝꯕꯤ ꯍꯤꯡꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯃꯤ ꯑꯅꯤꯕꯨ ꯏ ꯊꯛꯇꯨꯅ ꯍꯥꯠꯈꯤꯕꯗꯣ ꯑꯩꯒꯤ ꯏꯃꯤꯠꯁꯤꯃꯛꯅ ꯎꯍꯧꯔꯕꯅꯤ ꯃꯥꯕꯨ ꯎꯕꯗ ꯑꯩꯒꯤ ꯈꯣꯡꯈꯨꯠ ꯑꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯅꯤꯛꯂꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯕꯨ ꯅꯝꯐꯨꯗ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯐꯦꯛꯇ꯭ꯔꯤꯒꯤ ꯑꯦꯁꯤꯠ ꯃꯅꯨꯡꯗ ꯊꯥꯗꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯦꯁꯤꯠꯅ ꯁꯥꯏꯗꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯑꯣꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯕꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯔꯣꯟꯕꯁꯤꯕꯨ ꯍꯥꯏꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯨꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯕꯦꯅꯨꯁꯤ ꯄꯥꯈꯠꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯋꯥꯐꯝꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯤꯕꯅꯣ ꯁꯅꯤꯅ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯉꯣꯟꯗ ꯑꯔꯣꯟꯕ ꯋꯥ ꯑꯃꯠꯇ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗꯕꯅꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯀꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯗꯧꯕ ꯇꯥꯕꯅꯣ ꯇꯟꯖꯥꯁꯤꯗ ꯅꯥꯀꯜꯒꯤ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯇꯥꯛꯂꯒꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯆꯟꯗ꯭ꯔꯥꯁꯤ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯕꯦꯅꯨꯅ ꯄꯥꯈꯠꯅ ꯍꯪꯂꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯄꯥꯏꯕꯁꯨ ꯉꯝꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯈꯪꯊꯣꯛ ꯊꯣꯛꯂꯛꯇꯨꯅ ꯈꯧꯖꯦꯡꯗ ꯆꯞꯈ꯭ꯔꯦ ꯁꯅꯤꯅ ꯍꯥꯏꯔꯤ ꯆꯟꯗ꯭ꯔꯥ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯅ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯃꯉꯛ ꯑꯁꯤ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯤꯁꯤ ꯄꯥꯈꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯑꯗꯨꯒꯗꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯒꯂꯤ ꯃꯔꯛꯁꯤꯗ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯂꯨꯝꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥ ꯆꯠꯂꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥ ꯅꯥꯏꯇꯣꯝꯅ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯃꯥꯡꯇꯗ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯛꯏ ꯆꯟꯗ꯭ꯔꯥꯅ ꯃꯨꯜꯂꯤꯡ ꯃꯊꯛꯅ ꯆꯤꯡꯕꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯤ ꯃꯥꯅ ꯑꯀꯣꯏꯕꯁꯤꯗ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯑꯋꯥꯡꯕ ꯃꯊꯛꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯀꯤꯃꯟꯗꯨꯅ ꯃꯥ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯑꯍꯥꯡꯕ ꯁꯨꯟꯗ꯭ꯔꯪꯁꯤꯗ ꯄꯥꯏꯈꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯆꯥꯛꯅꯤꯕ ꯑꯍꯜ ꯑꯃ ꯀꯟꯅ ꯅꯣꯛꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯕ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨ ꯉꯁꯤ ꯑꯣꯏꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯆꯔꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯁꯅꯤꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯕ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯄꯁꯤꯗ ꯕꯦꯅꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯤ ꯑꯗꯨꯒ ꯁꯥꯎꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯒ ꯇꯧꯔꯤꯕꯗꯨ ꯁꯅꯤꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯆꯨꯝꯕꯁꯤꯡꯁꯤ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯚꯥꯞ ꯇꯥꯕꯗꯒꯤ ꯆꯟꯗ꯭ꯔꯥꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯣꯛꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯆꯟꯗ꯭ꯔꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯌꯦꯡꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯂꯩ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯃꯤ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯏꯟꯁꯄꯦꯛꯇꯔ ꯅꯥꯁꯤꯌꯥꯄꯥꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯏ ꯃꯔꯛꯇ ꯇꯦꯛꯂꯕ ꯌꯥ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯅꯥꯁꯤꯌꯥꯄꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯐꯝꯁꯤꯗ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯇꯧꯕ ꯒꯦꯡꯁꯇꯔ ꯇꯤꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯃꯥꯡꯈꯤꯕꯁꯤꯗ ꯃꯥꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯅꯥꯁꯤꯌꯥꯄꯥꯒ ꯃꯥꯒꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯅꯩ ꯃꯤ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯇꯣ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯆꯦꯛ ꯇꯧꯔꯤ ꯃꯅꯨꯡꯁꯤꯗ ꯁꯦꯔꯤꯟꯁ ꯑꯃꯗꯤ ꯏꯅ ꯆꯤꯡꯕ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤꯁꯤ ꯎꯔꯦ ꯑꯗꯨꯒ ꯅꯥꯁꯤꯌꯥꯄꯥꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯠꯇ ꯍꯥꯞꯅꯅꯕꯒꯤ ꯑꯥꯏꯂꯦꯟꯁ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯗ ꯇꯥꯔꯤꯕꯁꯤ ꯆꯟꯗ꯭ꯔꯥꯒꯤ ꯃꯤꯠꯇ ꯍꯥꯞꯄ ꯑꯥꯏꯂꯦꯟꯁ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯃꯥꯅ ꯂꯧꯈꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯎꯠꯂꯛꯏ ꯑꯇꯣꯞꯄ ꯑꯥꯏꯂꯦꯟꯁ ꯑꯃꯃꯨꯛ ꯃꯥꯒꯤ ꯃꯤꯠꯇ ꯍꯥꯞꯆꯤꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒꯁꯤ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯁꯅꯤꯅ ꯍꯪꯂꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯆꯟꯗ꯭ꯔꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯅꯤꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛꯁꯤꯗ ꯑꯩꯕꯨ ꯄꯨꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯆꯟꯗ꯭ꯔꯥꯅ ꯑꯩꯒꯤ ꯆꯠꯃꯤꯟꯅꯅꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯅꯪꯕꯨ ꯄꯨꯔꯤꯕꯅꯤ ꯃꯁꯤꯗ ꯁꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯈꯪꯅꯔꯨꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯁꯅꯤꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯒꯤ ꯃꯤꯍꯨꯜꯅ ꯀꯟꯅ ꯆꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯦꯟꯁꯟ ꯀꯥꯔꯤꯕꯗꯨꯕꯨ
ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯀꯦ ꯈꯜꯂꯕꯗꯤ ꯃꯤꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯇꯣꯛꯂꯝꯂꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯥꯁꯤ ꯃꯃꯥꯡ ꯊꯥꯅ ꯆꯠꯈꯤ ꯄꯥꯈꯠꯅ ꯁꯅꯤꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯁꯨ ꯎꯠꯈ꯭ꯔꯕ ꯑꯇꯣꯟꯕ ꯖꯥꯇꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯠꯅꯔꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗꯅꯤ ꯃꯁꯤ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯇꯦꯛꯈ꯭ꯔꯕ ꯃꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯁꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯧꯖꯤꯛꯀꯤ ꯎꯠꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯀꯨꯡꯅ ꯇꯥꯕ ꯖꯒꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯦ ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕꯁꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯃꯥꯅ ꯏꯆꯦ ꯆꯟꯗ꯭ꯔꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯆꯟꯗ꯭ꯔꯥꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯅꯤꯕꯨ ꯅꯥꯏꯇꯣꯡ ꯑꯣꯏꯅ ꯃꯄꯥꯟꯗ ꯊꯝꯂꯝꯕꯅꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯐꯣꯟꯁꯤ ꯄꯨꯊꯣꯛꯂꯒ ꯍꯥꯎ ꯇꯨ ꯀꯤꯜ ꯑꯦ ꯔꯤꯌꯦꯜ ꯑꯦꯛꯁꯤ ꯍꯥꯏꯗꯨꯅ ꯒꯨꯒꯜꯗ ꯏꯔꯒ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯚꯦꯝꯄꯤꯌꯔ ꯑꯃꯕꯨ ꯍꯥꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯊꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯟꯗ꯭ꯔꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯀꯨꯃꯥꯔꯗ ꯃꯥꯅ ꯍꯥꯏꯔꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯀꯦꯐꯦꯗ ꯂꯩꯔꯤꯉꯩꯗ ꯀꯣꯜ ꯑꯃꯠꯇ ꯇꯧꯔꯛꯂꯅꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯄꯣꯠ ꯆꯩ ꯂꯩꯔꯕꯁꯨ ꯑꯩ ꯏꯁꯥꯃꯛ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯂꯧꯔꯒꯦ ꯃꯁꯤ ꯃꯇꯨꯡꯗ ꯁꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯃꯨꯛꯇ ꯄꯤꯌꯨ ꯑꯩ ꯂꯣꯀꯦꯁꯟ ꯑꯃ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯁꯤ ꯂꯧꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯐꯣꯟ ꯑꯁꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯌꯛꯁꯤꯕꯨ ꯍꯥꯠꯀꯗꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯝꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯎꯔꯨꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯅꯤꯗ ꯌꯦꯡꯂꯛꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯁꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯂꯩ ꯆꯟꯗ꯭ꯔꯥꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯕ꯭ꯂꯗ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁꯅꯤꯅ ꯑꯣ ꯅꯦꯒꯦꯇꯤꯚꯅꯤ ꯆꯟꯗ꯭ꯔꯥꯅ ꯑꯣ ꯅꯦꯒꯦꯇꯤꯚ ꯑꯁꯦ ꯐꯪꯕꯗ ꯌꯥꯝꯅ ꯋꯥꯕ ꯏ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯠꯅꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯄꯨꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤꯗ ꯌꯦꯡꯂꯛꯄꯗ ꯑꯣ ꯅꯦꯒꯦꯇꯤꯚ ꯍꯥꯏꯅ ꯊꯥꯔꯤꯕꯁꯨ ꯎꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯆꯟꯗ꯭ꯔꯥꯅ ꯄꯨꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤ ꯑꯣ ꯅꯦꯒꯦꯇꯤꯚꯀꯤ ꯏꯅꯤ ꯍꯥꯏꯕꯁꯤ ꯁꯅꯤꯅꯁꯨ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯁꯨꯞꯅꯒꯤ ꯑꯣ ꯅꯦꯒꯦꯇꯤꯚꯀꯤ ꯏ ꯈꯛꯇꯪ ꯊꯛꯄ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯑꯣ ꯅꯦꯒꯦꯇꯤꯚ ꯍꯥꯏꯔꯤꯕ ꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯌꯣꯔ ꯑꯣꯏꯕ ꯏ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯂꯩ ꯃꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕꯗ ꯁꯅꯤꯁꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯁꯣꯔꯣꯛꯀꯤ ꯃꯤ ꯇꯤꯜꯂꯤꯕ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕꯁꯤ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯃꯤꯆꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯁꯛ ꯈꯪꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯁꯅꯤ ꯑꯁꯤ ꯋꯥꯈꯜ ꯎꯪꯗꯨꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯥꯏꯖꯤꯜ ꯑꯃꯗꯤ ꯕꯦꯅꯨꯅ ꯆꯦꯡꯁꯤꯜꯂꯛꯇꯨꯅ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤ ꯑꯗꯨꯕꯨ ꯁꯅꯤꯅ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯥꯟꯅꯅꯤꯡꯕꯒꯤ ꯃꯨꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯁꯅꯤꯅ ꯌꯦꯡꯂꯛꯄꯗ ꯃꯅꯥꯛꯇ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒꯗꯤ 48 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯌꯥꯎꯔꯤꯕꯁꯤ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯁꯤꯌꯥꯄꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯈꯨꯗꯣꯟꯕꯤ ꯊꯤꯟꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯥꯗ ꯂꯩꯔꯦ ꯁꯥꯔ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯁꯨꯟꯗꯔꯒꯤ ꯇꯤꯝꯅ ꯆꯟꯗ꯭ꯔꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯁꯤꯌꯥꯄꯥꯅ ꯑꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯦ ꯀꯣꯟꯁꯇꯦꯕꯜ ꯖꯒꯗꯤꯁꯅꯁꯨ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯁꯤ ꯃꯃꯥꯡꯗ ꯄꯥꯔꯇꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯁꯅꯤꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯆꯟꯗ꯭ꯔꯥꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯥꯕꯨ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯄꯥꯎꯁꯨ ꯃꯉꯣꯟꯗꯁꯨ ꯎꯠꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯨ ꯄꯨꯂꯤꯁꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯁꯤꯌꯥꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯁꯥꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯤꯅꯤ ꯃꯁꯤꯗꯒꯤ ꯅꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯖꯒꯗꯤꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯏꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯅꯤ ꯑꯃꯗꯤ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯀꯥ ꯃꯅꯨꯡꯗ ꯎꯠꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯃꯤꯠꯇ ꯁꯤꯖꯤꯟꯅꯔꯤꯕ ꯑꯥꯏꯂꯦꯟꯁ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯤ ꯑꯗꯨꯒ ꯁꯅꯤꯗ ꯃꯥꯅ ꯍꯥꯏꯔꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯌꯥꯎꯔꯤꯕ ꯄꯥꯎ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯅꯨ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯀꯦꯁ ꯑꯗꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯗꯕ ꯂꯩꯇꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯕ ꯉꯝꯒꯗ꯭ꯔꯥꯅꯤ ꯃꯤꯁꯇꯔ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯂꯠꯂ ꯇꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯐꯪꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯆꯟꯗ꯭ꯔꯥꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄꯥꯈꯠꯂꯤꯕꯅꯣ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯛꯄ ꯌꯥꯕ ꯃꯍꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯑꯗꯨꯒꯨꯝꯕꯗꯤ ꯃꯐꯝꯁꯤꯗ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯂꯥꯎ ꯅꯪ ꯊꯛꯅꯤꯡꯉꯒꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯤ ꯃꯁꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯕꯤꯜꯗꯤꯡꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯅꯁꯤꯌꯥꯄꯥꯅ ꯃꯈꯣꯏꯕꯨ ꯂꯣꯠꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯆꯟꯗ꯭ꯔꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯀꯥꯁꯤꯁꯨ ꯃꯥꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯣꯛꯈ꯭ꯔꯤꯉꯩ ꯅꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯒꯤ ꯊꯣꯡꯁꯤ ꯐꯛꯀꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯄꯨ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯥꯏꯂꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯅꯤ ꯁꯨꯗꯅ ꯁꯤꯡꯒꯜ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯁꯨ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯣꯇꯣ ꯃꯅꯨꯡꯗ ꯇꯥꯔꯝꯕ ꯑꯥꯏꯂꯦꯟꯁ ꯑꯗꯨꯒꯤ ꯐꯣꯇꯣ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯌꯦꯡꯂꯤ ꯑꯅꯤꯁꯤ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯁꯤ ꯃꯇꯨꯡꯗ ꯐ꯭ꯔꯤꯖꯀꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡꯁꯤꯗ ꯏ ꯄꯦꯀꯦꯠ ꯀꯌꯥ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯁꯨ ꯊꯦꯡꯅꯔꯨꯔꯦ ꯍꯧꯖꯤꯛꯇꯤ ꯅꯁꯤꯌꯥꯄꯥꯅ ꯃꯥꯅ ꯆꯤꯡꯅꯔꯝꯂꯤꯕ ꯃꯤꯁꯤꯅ ꯃꯤꯍꯥꯠꯄ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯄꯨꯂꯤꯁ ꯇꯤꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒꯁꯤ ꯎꯠꯂꯛꯏ ꯁꯅꯤꯅ ꯍꯪꯂꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯁꯤꯕꯨ ꯆꯟꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯂꯩꯕ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕꯗꯤ ꯅꯤꯂꯤ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤ ꯑꯁꯤ ꯅꯣꯛꯂꯝꯂꯒ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯃꯤꯡ ꯑꯁꯤꯕꯨ ꯅꯤꯂꯤ ꯍꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯑꯁꯤ ꯀꯥꯂꯤꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯑꯗꯨꯔꯥ ꯆꯟꯗ꯭ꯔꯥꯅ ꯍꯣꯏ ꯃꯥꯅꯤ
ꯑꯩꯁꯦ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯑꯗꯨꯅꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯅꯤꯁꯤ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯔꯕ ꯃꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯕ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯍꯥꯏꯔꯒꯁꯨ ꯀꯕꯨꯏ ꯀꯩꯑꯣꯏꯕ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯋꯥꯔꯛ ꯁꯝꯄꯨꯕꯤ ꯍꯦꯂꯣꯏ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝ ꯀꯦꯔꯂꯥ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯕꯗ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤꯗ ꯄꯥꯛ ꯁꯟꯅ ꯈꯪꯅꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯁꯤꯒꯤ ꯃꯃꯤꯡꯁꯤ ꯇꯥꯔꯒ ꯁꯅꯤꯅ ꯄꯥꯈꯠꯄ ꯐꯥꯎꯔꯤꯕꯁꯤ ꯁꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯊꯅꯥꯔ ꯍꯥꯏꯅ ꯈꯪꯅꯕ ꯄ꯭ꯔꯤꯁ ꯑꯃꯅ ꯃꯀꯣꯛꯇ ꯌꯣꯠꯄꯤ ꯌꯩꯁꯤꯟꯗꯨꯅ ꯅꯤꯂꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯏ ꯃꯁꯤꯗ ꯅꯤꯂꯤꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯤꯕꯁꯤ ꯃꯃꯥꯡꯗ ꯕꯔꯒꯤꯁꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗ ꯂꯤꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯁ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯅꯤꯂꯤꯒꯤ ꯊꯕꯥꯛꯇ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯑꯃ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯋꯥꯔꯤꯅꯤ ꯅꯨꯄꯥꯁꯤꯅ ꯌꯨꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯑꯈꯟꯅꯕ ꯍꯤꯗꯥꯛ ꯑꯃ ꯅꯤꯂꯤꯒꯤ ꯃꯆꯤꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯅꯤꯂꯤꯁꯤ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗ ꯁꯣꯛꯂꯝꯕ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯀꯣꯏꯕꯁꯤꯗ ꯄꯥꯈꯠꯄꯒ ꯂꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯄ꯭ꯔꯤꯁꯁꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯕు ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯣꯟꯕꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕ ꯄꯥꯋꯔꯅ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯜꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯒꯤ ꯏꯗ ꯑꯈꯟꯅꯕ ꯃꯆꯜ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯥꯏꯗꯕ ꯑꯣꯃꯣꯔ ꯑꯣꯏꯕ ꯚꯦꯝꯄꯤꯌꯔ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯁꯦ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤꯁꯨ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯐꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯐꯠꯇꯕꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯎꯔꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕ ꯃꯔꯝꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯑꯩꯒꯁꯦ ꯇꯤꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏ ꯅꯤꯂꯤꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯕꯨ ꯀꯅꯥꯅꯣ ꯄ꯭ꯔꯤꯁꯅ ꯈꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯒꯣꯕ꯭ꯂꯤꯟꯅꯤ ꯍꯥꯏꯕꯗꯤ ꯚꯨꯠ ꯃꯈꯜ ꯑꯃꯅꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯤꯡꯆꯥꯕ ꯚꯨꯠꯀꯤ ꯋꯥꯔꯤꯁꯤꯡ ꯇꯥꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯗ ꯅꯤꯂꯤꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯄ꯭ꯔꯤꯁꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯈꯪꯍꯜꯂꯒꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯇꯪ ꯎꯅꯗꯕ ꯌꯥꯗꯦ ꯅꯤꯂꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯄ꯭ꯔꯤꯁꯅ ꯏꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯒꯤ ꯑꯍꯜ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯌꯦꯛꯄ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯟꯗ꯭ꯔꯥꯒ ꯁꯅꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯗ ꯎꯠꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯑꯆꯦꯠꯄ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯤꯒꯤ ꯊꯃꯣꯏꯗ ꯉꯛꯄ ꯐꯥꯎꯔꯦ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯇꯥꯟꯖꯥꯁꯤꯗꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯇꯥꯔꯛꯂꯤꯕ ꯀꯂꯌꯥꯟ ꯀꯥꯇꯨꯒꯤ ꯅꯤꯂꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯇꯧꯁꯤꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯝ ꯁꯥꯖꯤꯜꯂꯒ ꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯅꯤ ꯆꯟꯗ꯭ꯔꯥꯅ ꯅꯈꯣꯏꯅꯗꯤ ꯃꯤꯊꯣꯂꯣꯖꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯋꯣꯏꯕꯃꯛꯀꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪꯅꯗꯤ ꯈꯪꯉꯝꯂꯔꯣꯏ ꯅꯥꯀꯜ ꯑꯃꯗꯅ ꯏꯟꯁꯄꯦꯛꯇꯔ ꯅꯥꯆꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯝꯂꯤꯕꯁꯤ ꯀꯂꯌꯥꯟ ꯀꯥꯇꯨ ꯅꯤꯂꯤꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯆꯦꯛꯁꯤꯟꯅ ꯂꯥꯡꯕ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯝꯂꯤꯕꯁꯤ ꯆꯟꯗ꯭ꯔꯥ ꯑꯣꯏꯔꯝꯂꯦ ꯅꯁꯤꯌꯥꯄꯥꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯑꯦꯝ ꯂꯧꯔꯒ ꯂꯩ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯂꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒꯗꯤ ꯑꯇꯞꯄ ꯃꯈꯣꯜꯗ ꯍꯥꯏꯔꯛꯏ ꯑꯥꯏ ꯁꯤ ꯌꯨ ꯅꯁꯤꯌꯥꯄꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯥ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯅꯁꯤꯌꯥꯄꯥꯅ ꯍꯥꯏꯔꯤ ꯅꯪ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯨꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪꯅ ꯈꯪꯖꯗ꯭ꯔꯦ ꯅꯪ ꯑꯃꯗꯤ ꯅꯪꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤꯃꯛꯄꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯗꯨꯕꯨ ꯅꯁꯤꯌꯥꯄꯥꯅ ꯄꯟꯊꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯆꯟꯗ꯭ꯔꯥꯅ ꯏꯁꯄꯤꯠ ꯌꯥꯡꯅ ꯆꯦꯟꯕꯗꯒꯤ ꯅꯁꯤꯌꯥꯄꯥꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩꯁꯤꯡꯁꯤ ꯑꯃꯠꯇ ꯄꯥꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯡꯅꯕ ꯐ꯭ꯂꯦꯠꯇ ꯂꯩꯔꯤꯕ ꯕꯦꯅꯨ ꯑꯃꯗꯤ ꯅꯥꯏꯖꯤꯜꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯁꯅꯤꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯦ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯉꯥꯜꯁꯤꯡ ꯐꯨꯗꯣꯛꯂꯤꯕꯁꯤ ꯕꯦꯅꯨꯅ ꯎꯕꯗꯒꯤ ꯅꯥꯏꯖꯤꯜꯕꯨ ꯀꯧꯗꯨꯅ ꯆꯟꯗ꯭ꯔꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯁꯤꯌꯥꯄꯥꯅ ꯂꯦꯞꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠ ꯑꯁꯤ ꯐꯥꯈ꯭ꯔꯦ ꯅꯁꯤꯌꯥꯄꯥꯅ ꯃꯥꯒꯤ ꯈꯨꯠ ꯑꯁꯤꯅ ꯆꯟꯗ꯭ꯔꯥꯗ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯌꯥ ꯑꯁꯤ ꯁꯥꯡꯗꯣꯛꯇꯨꯅ ꯅꯁꯤꯌꯥꯄꯥꯒꯤ ꯈꯨꯠꯇ ꯆꯤꯛꯈ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯁꯅꯤ ꯀꯥ ꯑꯁꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯅꯁꯤꯌꯥꯄꯥꯒꯤ ꯈꯨꯠꯇ ꯆꯟꯗ꯭ꯔꯥꯅ ꯆꯤꯛꯇꯨꯅ ꯂꯩꯔꯕꯁꯤ ꯎꯕꯗ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯥꯅ ꯆꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯆꯤꯛꯂꯝꯂꯤꯕ ꯈꯨꯠ ꯑꯁꯤ ꯆꯟꯗ꯭ꯔꯥꯅ ꯈꯪꯊꯥ ꯊꯥꯗꯣꯛꯂꯦ ꯅꯁꯤꯌꯥꯄꯥꯕꯨ ꯂꯩꯃꯥꯏꯗ ꯏꯟꯊꯔꯝꯃꯒ ꯁꯅꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯤ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯁꯅꯤꯅ ꯍꯥꯏꯔꯛꯏ ꯃꯥꯕꯨ ꯍꯥꯠꯀꯅꯨ
Chandrana masina tana lambi mata leidre sanina hairi police halu tarabadi bakha tana so watho am soidina maki oirani adu mar makha tarai Chandra nang mafam siam thun thadok tur sakro aduna kona thangda phaba soidina oigani asuna hairi kudi Chandrana sanida munni yengga lei tanjasna se apa si sena khol khangdun tharo tho ondun leiribani adu kudi mani yeng thorok pun tamda manak tu nungui ta dun leiribi sure nungui si khungela ka kapna nabaki dum ta hoglai tanjasna naijil amadi benu suma pham ste yoshak le adu hanglai takribu nungui mo kholodu kadai dagino asuna hainringi na se apa na nungui kapsilai Chandradi magi super speed ki power sin aduna yamathun leithoki aduga nasiapana kapli bu nungui marusina phaklang pandru phawdok le tubu sani du ulak pamatam dadi nungui marusina sani gi puksep pandru phawdok ki boiramle Chandra su angak phibam da sani bu yeng laga lei hojek sani na machinda Chandra haina korom laga gyan mangdun leimai da hai thaduna taakre benu mudi naijil na su sani bu kodun sensilagli bani Chandra ni yelak pada nasiapa si thongnaw dagi songthakraka sorok ta phujin duna tai China khol khang loina na ma hujing na he duna hogulagli bani Chandra ni sikhi gi China khol sini ma na khang ngamdri wasi asomna wana hogulagli matungda auto mudi yauduna mafam stig ma sel hobu ngamle adugo somdana naijil amadi benu na nungina panbadagi wan thakraba sani bu gyan tanana bagi damukta hogdok pulagnari Chandra di sani bu yenglaga tawpham khangdana tumina leptun lai mathangi sindana nungina panbadagi soklaba sani bu mang taklaba sina taba kuiraba kanang mata leitaba clinic amada pudun lakli auto driver amana makhoi bu thilaktuna thamlambani Tanjasta Chandra gi khutta sani gi haksang gi tholakpa ina taidun leiribasi mana munni yenglaga lai benu na kauduna hairei ekoi lakli mafam sibu kadai dano kari gi damakta ekoi mafam stu pudun lakli bano naijil na mafam sigi electric on tawnana bagi damakta main switch na leiri mafam koiti thidun laklaga switch on tawudagi mafam sigi light loina ngalagle sani si hoji China khol maram oiduna na heba suleb lepte makoina sangsil liba hospital si Michael Kobunu pa magi hospital ni masi matam kuina dagi si na khidraba mang taklaba hospital mani benu na hairei masira nang hairiba clinic asibu adugo doctor na kadai da leikraba tanjasta naijil na phone da paw matari masta hairiba si makoi bu phan na bagi doctor police na koiti thiri haiba paw sini aduga hojek sani gi soli mafam se haigalak matamda magi e urubdagi Chandra si mamai khanglei leithoki masigi maramdi sani gi blood group asi O negative ni hariba blood group asi Chandra na khwaidigi pamjaba blood group ni maramaduna masana masabu phathajaba oina sani gi e si udana bagi damakta leithok jaribani naijil na sangsilak hairi sani amadi Chandra gi photo utuna Chandra na leiriba flat amadi ekhoin leiriba flat aduda police me absangsin dro koiti thiri aduga Chandra si terrorist ne haidun su lautholiba paw si yengu haidun ulale Chandra na hairi ekoi mafam kadai te su sat pe aroi maramaduna benu nang sani bula yeng batawani asuna haripda benu si pakar badal loire Chandra na makhatari sani gi asok mafam dagi tholiba e du khagan nabagi damak to honabiu adu benu na hairi ai di karibata haibunate sukni gi theory khare khaktani khangba practical gi oina di ai pass tawdriba misakamani Chandra ni yelak pada amukasu sani gi isi udai mamai khanglei leithoki benu na kauduna hairi Chandra yargadi nang noina magi asok si phan nabagi damak kariguma khar tau mas naijil na madi e u phawba ngamdabadagi mamai leithoktun leiribi nupini matau karam na asok si photpa ngamgadori banu nangdi medical student amusu oiribani maramaduna nangi thokbu pangbai sina dur mabu layengadabani Chandra na hairi magi haksang digi tholaliba e du khaktang khakna na bohonabiu karayena e thoki batarabadi sani du soidna maki siragani masdigi sani si ai hojik siba pamdri haiduna kapkhalale Chandra na aina hairali bathabak sing adu nangna pangthokna bohonabiu adu benu na saun laurai nangi nasin du ngahaktang ora bosu tubina layu adu naijil don sin dun hairi mapana tholo auto du satrabara satribara amta yengu hojima mabu auto hospital amada budun sataba yaroi Chandra na karigum nangna sani bu budun satriba tarabadi ma hinglaroi adu benu na amuka sutumin laina na bagitang tangang silale adu hairi nangna maram oidru ngasi gi thawdo si tholi bani maramadron wa maset amata ngal kanu tumin layu auto yengu na bagitang ta naijil si satke dawi adu Chandra na satkinu haidun thingale benu na nang kari oiduna khoi bu thingadori bano yam thuna auto yengu so haiduna naijil bu thadoki adu naijil na tholok puntam da magi bang Chandra na leptun leiramle mastigi benu na yam shawbu loina na Chandra gi makitam na sangsilali tanjas ta sani na di benu bu shawdena bagi da themjin bo haising phongdoli bani benu amadi naijil na di Chandra si karam manu pino haiba khangma nate benu na sangsilak tuna hairei Chandra ekhogi lambi si thado natrabadi shoidra maki nangonda ina khut thar ka dore adu bu Chandra na di karimata thausadana leptun lai tanjas ta sani na di asuma tawdana bagi da yam kana hairi bani benu na Chandra bu mai makhuna inthokna bo honarui adu machi ma phawbu lenghan bangamdre mastigi mana ngakpa loina na yamna kana sangatpa loina ni illi mastigi Chandra na magi khulisi kan thatuna charamda chaplaga thangatuna thamgre masi udana ajil singak tun chaplebla yengdun lai Chandra na sauna hairei aina hairi wafam sina khoina lau tanjas na naijil sensilakuna aduma tawuno haiduna themjinba loina na magi makhutta pairure masigi Chandra na khangsau sauduna magi yasi sangdoktuna higalagle masi urubudagi naijil si pakatpa loina na gyan mangdun lai mai wan thaduna taakre Nakalamada Inspector na siya pa police ni yom na puthol iba si uba pangi tanjas da reporter kaya amna mangon yom na wahang hangna na bohonari bani adu bung na siya pa na pakhumdi amata pidana reporter sing is the mid khana yang laga chatre Nakalamada Chandra na leiri mo pham istam gulagle
ꯍꯧꯖꯤꯛꯇꯤ ꯕꯦꯅꯨ ꯑꯃꯗꯤ ꯅꯥꯏꯖꯤꯜꯅꯁꯨ ꯆꯟꯗ꯭ꯔꯥꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯆꯟꯗ꯭ꯔꯥꯅ ꯇꯧ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯏꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯃꯨꯊꯣꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯠꯊꯣꯛꯇꯦ ꯄ꯭ꯔꯀꯥꯁꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔꯥꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯥꯏꯀꯜꯒꯤ ꯀ꯭ꯂꯤꯅꯤꯛꯇꯅꯤ ꯃꯁꯤꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯗꯨꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯆꯪꯂꯨꯔꯤꯕꯗꯨꯕꯨ ꯅꯪꯗꯤ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯗꯕꯅꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏꯀꯜꯕꯨ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯨ ꯃꯍꯥꯛ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯕꯨꯗꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯟꯗ꯭ꯔꯥꯅ ꯈꯨꯝꯂꯛꯏ ꯑꯉꯥꯡꯁꯤꯡꯁꯤꯕు ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕు ꯑꯁꯣꯛꯄ ꯅꯪꯍꯟꯗꯨꯅ ꯗꯁꯥ ꯇꯥꯍꯜꯂꯤꯕꯅꯤ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯁꯅꯨ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯀꯥꯁꯅꯗꯤ ꯃꯉꯣꯟꯗ ꯆꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯕꯗ ꯇꯝꯊꯤꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯃꯨꯊꯣꯟꯅꯁꯨ ꯋꯥꯔꯅꯤꯡ ꯄꯤꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯈꯔ ꯊꯨꯅ ꯖꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯆꯟꯗ꯭ꯔꯥꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯥꯅ ꯐꯣꯟꯗ ꯄꯥꯎ ꯑꯃ ꯊꯥꯗꯨꯅ ꯌꯦꯡꯂꯤ ꯃꯥꯅ ꯆꯤꯛꯈ꯭ꯔꯕ ꯅꯥꯆꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯁꯣꯏ-ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯔꯨꯝꯒꯤ ꯌꯥꯗꯗꯨꯅ ꯂꯩꯔꯝꯕ ꯂꯥꯏꯠ ꯑꯁꯤ ꯉꯥꯟꯊꯣꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯅꯥꯏꯖꯤꯜ ꯑꯃꯗꯤ ꯕꯦꯅꯨꯁꯤ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯇꯣꯞꯄ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯥꯏꯀꯜꯁꯨ ꯀꯧꯏ ꯑꯗꯨꯒ ꯆꯠꯊꯥ ꯍꯥꯏꯅꯁꯨ ꯀꯧꯏ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯥꯡ ꯇꯥꯛꯂꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯥꯏꯀꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅꯤ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯒꯤ ꯃꯔꯝꯗ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯉꯁꯥꯏ ꯁꯣꯛꯂꯕ ꯁꯅꯤꯕꯨ ꯊꯤꯜꯂꯛꯂꯝꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯃꯥꯅꯗꯤ ꯆꯟꯗ꯭ꯔꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯑꯩꯅ ꯊꯤꯟꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯏꯀꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄꯒ ꯂꯣꯏꯅꯅ ꯆꯟꯗ꯭ꯔꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯁꯨ ꯎꯔꯦ ꯇꯤꯚꯤꯗ ꯂꯥꯎꯊꯣꯛꯂꯤꯕ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯀꯣꯏꯆꯥꯏ ꯆꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯟꯗ꯭ꯔꯥꯗꯧꯅ ꯑꯈꯟꯅꯕ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯥꯎ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯟꯅꯔꯤꯕꯅꯤ ꯚꯦꯝꯄꯥꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯎꯠꯂꯛꯂꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯕ ꯕꯔꯒꯤꯁ ꯍꯥꯏꯔꯤꯕ ꯑꯏꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯖꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯔꯤꯕ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯄꯥꯎ ꯑꯁꯤ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥꯁꯤꯗ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯁꯨ ꯃꯐꯝꯁꯤꯗ ꯐꯝꯗꯨꯅ ꯄꯥꯎ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕꯅꯤ ꯒꯦꯡ ꯂꯤꯗꯔꯁꯤꯅ ꯖꯣꯅꯤꯗ ꯍꯥꯏꯔꯛꯏ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨ ꯀꯗꯥꯏꯅꯣ ꯃꯥꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯃꯁꯤꯗ ꯖꯣꯅꯤꯅ ꯈꯨꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯃꯥ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁꯇ ꯎꯠꯂꯛꯏ ꯆꯟꯗ꯭ꯔꯥ ꯑꯃꯗꯤ ꯁꯅꯤꯕꯨ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯥꯎꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕꯅ ꯃꯤꯁꯛ ꯑꯅꯤꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯑꯗꯨꯝꯅ ꯇꯧꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯂꯕ ꯔꯤꯋꯥꯔꯗꯁꯤꯡ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯄꯥꯎ ꯌꯦꯡꯂꯤꯉꯩ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯥꯅ ꯍꯥꯠꯈ꯭ꯔꯕ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯪꯂꯛꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯔ ꯄꯥꯎ ꯑꯁꯤꯗ ꯎꯠꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯒꯖꯦꯟꯗ꯭ꯔꯅ ꯍꯣꯏ ꯃꯥꯅꯤ ꯃꯁꯤꯗꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯒꯔꯨꯔꯥ ꯐꯣꯔꯁ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯁꯤ ꯊꯥꯖꯤꯜꯂꯁꯤꯔꯥ ꯒꯖꯦꯟꯗ꯭ꯔꯅ ꯍꯣꯏ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯒꯗꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯍꯥꯔꯠ ꯃꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤ ꯒꯖꯦꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯊꯤꯔꯛꯎ ꯑꯩꯅ ꯃꯥꯕꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯁꯤꯌꯥꯄꯥ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯦ ꯃꯁꯤ ꯉꯛꯇꯨꯅ ꯃꯈꯣꯜ ꯑꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯃꯥꯒꯤ ꯉꯛꯁꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯃꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕ ꯏꯒꯤ ꯃꯤꯍꯨꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯅꯁꯤꯌꯥꯄꯥꯅꯁꯨ ꯏ ꯊꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤ ꯃꯉꯣꯟꯗꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯗꯥꯛꯇꯔ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯏ ꯇꯦꯁ ꯇꯧꯕꯗ ꯃꯥꯒꯤ ꯏꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯕꯦꯗ ꯔꯦꯁꯇ ꯂꯩꯕꯅ ꯐꯒꯅꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯖꯒꯗꯤꯁ ꯑꯃꯗꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯁꯤꯅ ꯅꯁꯤꯌꯥꯄꯥꯗ ꯁꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯒ ꯈꯞꯖꯥꯏꯗ ꯊꯥꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯃꯃꯥꯁꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯁꯤꯅꯕ ꯊꯕꯛ ꯑꯃꯠꯇ ꯅꯪꯅ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯁꯤꯌꯥꯄꯥꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯅꯁꯤꯌꯥꯄꯥꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯒꯖꯦꯟꯗ꯭ꯔꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯔꯨꯒꯦ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤꯁꯤꯅ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯥꯟꯊꯣꯛꯍꯟꯈ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯒꯤ ꯈꯨꯠꯇ ꯃꯈꯣꯏ ꯌꯧꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯇꯥꯕꯅꯤ ꯅꯪꯒꯤ ꯅꯁꯛ ꯑꯗꯨ ꯑꯩ ꯁꯨꯅꯤꯡꯗꯦ ꯍꯥꯏꯔꯝꯂꯕ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯅꯁꯤꯌꯥꯄꯥꯅ ꯖꯒꯗꯤꯁꯇ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ
soidna pau pizarake sar hairmaga jagdisu thokre masi matungda nurse nupi amana nachiapagi khuttagi e test tongnabagi damakte e sing tholi adog mani yang thoruk matamda nakalamada ahal nupi amadagi nurse amani sing tholi ba e si urubadagi magi masata to phung khangda haibu oire hojek nachiapana magi khutta tairiba e si makhuna lokhalaga manatonda manam taaduna yeng adoga machinda leke haidun hek thoruk tanjasta nakalamada bargi sarib nu pasi sangsilai adoga nurse amada hairi ai doctor amani nachiapaga ngahaktang wari sanajage musing matungna mana nachiapagi manakta singsilaktuna yamna ngakpa phibamda munni yenglaga lei adoga nachiapana su mangonda munni yenglaga lei bargisna hairi nupiduna nangonda kari tauki mana nangonda sikhiba natra masda nachiapana hoi mana ingonda sikhi adubu nahakpu kanano bargisna aise doctor amani masyaraduna nachiapagi khutta singli kyama thoklibasda yenglaga hairi nangi haksangdi infection thokpa haure nachiapana hanglei madugi nupidu kanano bargisna madugi nupido nakoini ilai laina khallunu mahak acham nupi manatte phunga wari na singba ari matamgi wari singda nangna soidana taram lagani bhut nupi lai khusangbi heloi amadi hingsabi haibana singba aduga nangna khanggadabadi ariba singdo isam samna taba nungaina bagi demakta semjin sajinduna likhiba wari natte hojik maksu makhoi singdo aikoi irakta tinduna misam saduna leiribani masi wafam se aikoi nadi khangba natte asuna harpada nachiapa singakpa phawre aduga hanglei aduga adom nadi masi wafam singsi matau karamna khanglibano bargisna masigi pakhumdi piba tawgana hairei nangi haksangdi infection tholibase virus makhal amanani adubu karamba virus makhal no haibasidi hojik phawbuda khangma ngamdri maramaduna hojik phawdadi masibu phanabagi debakta hidak langthak amata puthokpa ngamdri masyaraduna nakalda leriba nachiapagi e bottle masa asiman lawsinkhre aduga hairei test khara tawnanabagi debakta nangi e khara ina lawrawani masyaramnaga ma satki aduga mu onsilaktuna hairei aikoi ni matungda mu soidana thengnasiko masyaramnaga ma thokre hojek nachiapana magi wafam sing si taruraga thamoida angakpa phawduna tumina lehori mathangi sindana sandrai kanguna leiri mo pham sidong bulagle thokliba thong sing si ngaktuna wam sedam tangangadana tumina phamdur lei hojek chandrana sangsilaktuna phamungde hiptun leiriba sani gi makko katamna nanthaviri hojek sani si mikap thorole aduga phamna nabagi damakta honari chandrana hairi nangi haksang da morphine kapsin khirabani maramaduna nasada leirma saina khol khudimak loina manglagani sanina aigi haksang digi o negative gi e kyama thoktuna mangkhre nangsu o negative ki ido aigi demakta khallaga khitang khaklamba yabani haiduna phagi tawrei chandrana sani aidi mafam si thadokuna chattaba yadre masda sanina adudi aikhoina kamda huba chandrana nakoi media kangbugi manakta sangsilu aduga achumbu wafam khudima do makhoida loina haidokadabani miyoi ahumadu aina hakhibani haibsi makhoida khangangedabani mafamsdigi aina nanthokuna sienba yananabagi demakta nangbu si nakhibani haiduna makhoida loina tam tanjasa sani si masada lerma sena khol khudimak loina kokpga loina na nungai bo khalamada tawbga loina na nokthoragle aduga hanglai ingonda karam khalgi injection kapsin khibano chandrana noktuna morphine hairai sanina harauna hairi masidi onthong nungai bo posak amanina asun hairam laga sanina chandragi khudisda namduna sanaba horagle aduga chandrana sumangono no phet torga yengi sanina hangli nungsa mangal na phubda na khoi haksang da sogan mangami masina taba na khoi bu sogan mangamba to po posakti leitabra masda chandrana atopa sulai madudi aikoi gi heart asini haibadi thamoi asibuni heart asina mathau to lephi batarabadi ai soidan ma kisigani sanina kariguma nangna ingonda sikhi batarabadi ai su nanguma misak ama olakadra chandrana kariguma aina nangonda sik batarabadi ai gi haksang manung di yauri ba virus ase nangi haksang da soidan sangkhragani masi virus makal ase miyoi ayam bagi haksang na khangdur leiba ngamde haibadi mi du soidan ma kisigani karigumba misak adu gi haksang do yamna clean amadi healthy oiba haibadi masamu phaba mi oiba taragadi ai dawna olakpa su yai tawdubu nangi haksang adu di adugumba masamu phaba haksang natte haibadi yu amadi surup na sahalaba haksang amani aina sikraba matung hapta amagi manungda rabies laina ga chap manaba mongda layong sing uthorakani aduga soidna maki misak adu sigani sigadoriba misi adu su yamna wana khangamdaba chena kholgaloina na sigadoribani magi wafam sitarga sani si yamna ngakpa phawre nakalmadana nachiapa su lei chandrana sikhibaduna maram oiduna magi haksangda sathina infection thokpa hore ma hujik kanna ori magi yam su tektun tarle masibu lokholak ngakna mani yengli hojik magi machinda yeglu matamdadi tekriba yasigi mahutta atopa tumlabi yama inthoraliba si uba phangle masubu madi ngakpadu loiramani hojik magi nakongsda yamna atappa khonjel phawba hongna tare aduga di tanjasta jagdi sari bunu pasna call tawsilakpada khangamdaba chaina kholamna magi nakongdi yerekpadagi yamna wana khangbu loina yam kana kana laudun leiri mathangi sindana jagdi sari mun pasu lei atopa police nu pani na mangon call tawsilagli adu hairei manung ista kana gum khara leiba mali aduna sangsilaga yengu haibra Mr. Jagdishna hoi nakoi sangsilaga yengu aina su sarna siapa da pau pikhrani ma soidina maki amathun lakani masigi mutung da police nu pani si sanjai kangun leribo hospital sida sangsilagli
पुलिस नुपा अमना अहो मफमसिदा येंगलक्पा मतमदा नाइजिलगा बेनुगा वारी सानदुना फमलिबसु उरे मसिंग मतुंगदा माना सनीना तुमदुना लेरिबा कासदा तपदि संखिलाई वांटेड लाउथोखिबगी मोबाइल दे यावरिबा सनीगी फोटो सिबु मानि येंगले मखोइन थिरलिबा मिसक सि मफमसिदा लेरे हाबिसि पुलिस नुपा सिनासु खांगले तंजासदा सनी सु मिकअप थोलकना पुलिस नुपा सिबु मुनि येंगलगा लै होजेक पुलिस नुपासना वांगांगना तुमिन लेननबगिदमते इंगित पिरै अदुगदि सनीनि येंगथोखिबा मतमदा पुलिस नुपासिगी तुंगदा चंद्रान लेपतुन लेरिबसि उरे चंद्रान हेक चंचिलक माई कोक्तु नोंगैना कापदगी मालै माइदा हाइथदुना ताइ अदुगदि नोंगै कापलमलिबसि अतोप्पा पुलिस नुपा अमसिना ओइरमले मसि उबदा सनीसिदि पाखतपदा लोइरे होजेक चंद्रासि वामसिना बतंगांगदना असिबा मोइना तादुन लेरिबनि पुलिस नुपासना हाइरै नुपादुबु हेनकप फाजिलु असुमना हाइरमलगा मागी मथक थोंगबा पुलिससिंगदा मखोइन थिरिबा मिसिंगदु फांगले हाइदना फोनदा पाउ पिख्रे होजेक पुलिस नुपा अमसिना सनीबु हेनकप फाजिली फोन तौदुना थोरलिबा पुलिस नुपासिगी फोनदा नेटवर्क अमता काखिरे सुमा तौइसदा मा पाउ फाउनबा ngamdre तंजासदा मागी नाकोंगदा कनागुममना मुरुमुरुम सोलपगी मखोल तारे मस्तिगी पाखतपगु लोइना मान कोइलै लैदुना थिरै अदुगदि मफमसदा लेरमलिबसि माइकल हारिबा अदुगा अतोप मिंगमना सत्था हाइना सुखंगदरिबु नुपासि मफमसदा लेरमले मागसि मैजिक हाइबा मिगी माइंड बु कंट्रोल तौसिनबा ngamba मिसक अमनि तुंगलुमदगी खुकापि कापलमगा मा अमुकसु मांगरे मस्तिगी पाखतनु पुलिस नुपासिना कोइलै लैदुना थि मागी नाकल कोइबसदा माइकलना मसिंग यामलबा मागी हक्सांग पुथोक्तुना मफम अमदगी मफम अमदा क्वेश्चन चेंदुना सुसानरी हुइसेल खोंगदुना लक्नबा तिंखतना नाकोंग म्यादा लाउसिनबा अमदि मागी खुत्तगी फोन लाक्तुना चेनमने सिंगबा तौदुना लक्नरिबानी अदो खंगुदुना मागी मांग थोलक्तुना नोक्सिलकपदगी पुलिस नुपासि पाखतुना मफमसदगी लाउदुना चेनख्रे अदुगदि माना सेलकपा मतमदा ममांगदा लेपलमदुना मुक थोमजिलुरे पुलिस नुपासि मसा थक्थक निकपम खैकीरे नुंगै पुथोक्तुना माइकलना नम्मी कीबा सासिनदुना खुद थांगदुना लैसिनरमलगा नुपासदगी नुंगैसि यामथुना लाक्ला मतुंगा मैगजिन लपथोलगा नुंगैसि लोइन सिदोख्रे मखुत पारिबु नुंगैसु माना लई मोइना ओनथोकपसिदा ममांगदा लेरिबु पुलिस नुपासदि ngakpदा लोइख्रे हौजेक माइकलना लैसदा शोरना काम मतमदा उफुलगुम्बा मयाम पाइथरक्तुना मफमसिबु लैसिन थाबगु ngauहन्दुना थमख्रे हौजेक पुलिस नुपासिगी अकोइबदा मिंगसेलना खाजिनबगी सकतमदा उहल्ली अदुगा माइकलना अकीबगी मसक ओइबा मोंगदि यामना खाकना खाकनासु नोक्सिलग्लिबानी नुपासिगी ममिता मिंगसेल लोइन खाजिनदुना लैबसिदा सेनफम खंगदबदगी लाउ लाउदुना कप्तुना लंबी थीरी तबुदुबु अतोप्पा पुलिस नुपासिनादि माना तोरि मोंगसि ngakतुना येंगलगा लै अदुगा हंगलै करि नंग तोरिबदुबु अतोप्पा पुलिसना कप्तुना हाइरी नंगी खोंजेल खक्तनि तारिबसे नंगबु कदाइदा लैबनो मिस्टर नुपामसिना अइदि नंगी मांगदा लेपतुना लैरिबसिदि ngauro पुलिस नुपासिना कप्तुना हाइरी मफमसिदा मैजिक हाइबा मिसक अमा लैरे माना इबु ngaholiबनि मसिदा पुलिस अमसिना कानानो मैजिक हाइबा मिसक हाइरिबो हाइदुना हेक हंगपु तांजासिदा मनिंगोमदिगी माइकलना अइनि हाइरमलगा सेनख्रे मस्तिगी नुपासिना नोंगै सतोक्तुना कोइबसिदा कोइथि थीरी अदु माइकलना स्पीड यांगना मफमसिदा कोइचेन चेनदुना सानै असुमा तौइसदा सनी सु ngakpदा लोइरमनि हौजेक पुलिस नुपासिना कोइथि थीरकपा मतमसिदा माइकलदी मथक थंगबा फक्लांगसिदा कोकना मखारोमदा युंगथरगा चल्लिबनि मसुबदा सनी सु ngakतुना मंगोना मुन्नि येंगलगा लै पुलिस असुना लाउदुना हाइरी नतिक लेरगदि नंग अइ मांगदा थोलाउ माइकल नोक्तुना हाइरी अइदि मफमसिदा लैरेने ब्रो पुलिस नुपासिना हेक ओनथरकपा मा मखादा चोंगथरले अदुगा चाउरबु नुंगैम पुथोक्तुना पुलिस नुपासिना नमदुना लै पाखलबु पुलिस नुपासि खुथांगतुना लेबले अदुगदि माइकलना नुंगैसि कापथरकपा मतमदा कोंगोल ngaktoina पाइथरले मसि उरगा सनी सु ngakतुना येंगलगा लै पाखतुना मिक्लुसिला खांगम पुलिस नुपासना मागी नुंगैसि कापसिलै अदु माइकलना मागी हक्सांगसि उंगु मतमददि मागी मसादगी मसिंग यामलो खुनु क्यामा पाइथोलै पुलिस नुपासना नोतुना नुंगै कापसिनबदगी मागी नुंगै मरु लोइरे मस्तिगी थांगसुरिमा पाइखलगा माइकलदा लंगसिलै अदुगा माइकलना सु काट अमु पुथोलगा लंगलक्तुना थांगसुरिसदा थोमजिलहलगा पुलिस नुपासिगी फाइगलदा ओइना युहनख्रे मस्तिगी पुलिस नुपासि सेना खोल खांगदुना लावबो लोइनाना लैमाइदा थरो ओन्दुना लै माइकलना संगसिलक्तुना नोक्तुना हाइरी मसिगी थांगसुरिसि नसादगी सतोकनु करिगुम्बा सलुबु तारबदि इ क्यामा हाइदोक्तुना नंग सोइदनमकि सिगन मरमदुना नसा हिंजनबगिदमक्ता हॉस्पिटल खरा थुना चलौ असुमा नोक्तुना हाइरमलगा मा अमुक संगसिनख्रे लैमाइदा तादुना लेरिबा चंद्रागी असिबा हक्सांगसु येंगली अदुगा तंजासदा नाइजिलमदि बेनु सुमफमसि संगसिलली चंद्रा लैमाइ तादुना लेबिसु उदा माबु कैदोरबना हाइदना इंगित तौदुना सनीदा हंगली हौजेक माइकलना चंद्रागी मकोक्ता पानसिबु नंगै मरुसिबु लक्थोकपीरे सनीना चंद्रासि अवैमकि सिरदरा खनबदा यामना पाखतपसु फावरी हौजेक माइकलना चंद्रागी नाकोंम्यादा नक्सिन्दुना तपना कौरी नीली मस्तिगी सीदुना लेरमलबा चंद्रासि ज्ञान खंगता तारक्तुना होगलगलगा मनाक्ता लेरिबा माइकलगी चरमदा चाउख्रे माइकलना खुदिसु फकाइर मतुंगदा नोकफेट तौदुना हाइरी हाय अइना नंगबु निंगसिंगलकपदगी मफमसदा लाक्लिबनि अदुबु चंद्रानदी यानिंगदबगी मतौदा माइकलदा मुन्नि येंगदुना लै तंजासदा माइकलगी नाकोंगदा करिगुम्बा तारक्ले अदुगु माना हाइरै हौजिक मपानदा लाक्तुना लेरिबा मिसकसिना मुक कनानो असुम हाइबगा हौजिक उललिबसि नसियापा हारिबा मिसकसि मफमसदा यौसिलक्तुना लैरमले मा हौजिक वामा सेरमता nganगदना लैमाइदा खु कुन्दुना लैरिबनि मसिबु येंगलगा जगदीशना मागी सीनियर ऑफिसर नुपीसदा फोन तौदुना हाइरी अखोइगी सारना सियापासे ngawrabra kainom tawre ऑफिसर नुपीसना हाइरै नखोइन लेरिबदु कदाइदनो हौजिक आइगोंदा लोकेशन थारौ अइ याम थुना लाक्ना बतौगे मस्तिगी जगदीशना मखोइन लेरिबा मफमसिगी लोकेशन थाग्रे हौजिक नसियापासि मांग ताकबा हॉस्पिटल सि मनुंगदा संगसिलगली
manungsida mana koi thi thirak matamda mapan thangba sarukisda gari start tawkhiwi makhol ma tare adugudi mana yeng thorak matamda Chandra gi kangbu punna gari madu tongduna mafamsidagi thokre mana Chandra bu munni yengduna lehui aduga Chandra sumangona munni yengduna chatki sanini mangona hanglei nang kaidorabano Chandra na khumi masigi nasiapa hariba misakasisu aigumna soidna maki olagani matau sumna makhoi kangbu si mafamsidagi gari thawduna thokhi aduga somdana nasiapa si shopdagi e haithaduna leriba police nu pasi manakta changsilagli khonjel niktuna mana hairi sir aibu mukta kanbiu aibu hospital da mukta pubiu adubu nasiapa si magi leimai da tadun leriba e sibu munni yengduna phamtharagli khudon bina e sta lupsila matungda masibu magi sinungda hapsilaga yamna pamjab mongda mit usinduna mahau lauri masibu da police nu pasi ngakkuda loiramani hojek nasiapa na mit usi pangthorpu matamdadi magi mit ki masu su olamle aibadi mahak hojek mapung phana yaksa ole aibadi vampire ole haibdu takpani hojek Chandra gi kangbu si Holy Grail cafe haribu mafamsti yoshelagle manungsta sangsilaga Michael na Johnny bu kaudun hairi ngasidi nangi cafe da atiti ki ama lakli se mukti yengu hojek Johnny na Chandra da hairi Prakash na ingonda call tawraklami nangna mangonda hallaga call tawraknabagi damakta hairakibani mustigi Chandra na call tawsinduna Prakash ka wari sanakre mana hairi nasiapa haribu misagado ain sikpatigi infection thoktuna ma soidana maki aigumna olaglagani aduna maga thengainaraba matungda ai mafamsi thadokna soidana maki chakhi Mr. Prakashna nangna mabu kaidongda thengainaba ngamloi maramdi ma hauji khakta olaktuna sakti phangmuda ngairiba misakamani aduna onbada ngairi ngai matamdadi aduki matik powerful oibani maramudra nangna naito moina maga thengainaba haibsiti oithoktabani hojik Naijilna Michael hariba misakasibu yenglaga hairi makhoi singsibu karamba mita oiribjano adugadi Michael na makhoina hairi wasi tabadagi yamathuna makhoi manakta khangpho phawdroktun hairi ayase layamani magi matausta sani kangbu sikibdu loiramani nakalamadana nasiapa na lehu mafamstu ulai hojek constable Jagdish mari magi senior officer nu pis gi loina mafamstu sangsilagibani adugadi makhoi police personnel ani sti mafamstu sidun leiramne officer nu pis na hairi makhoi ni sibu kanana hal ibjano adugadi nakalamoromdagi nasiapa si masindagi I deiduna thorokle miyo ani sibu halibu si nasiapa na ni haibasi officer nu pis su bhabtare mustigi nongmai satokna nasiapa da mar kapsili adubu hojek nasiapa gi hakchang da karisu tawde mana somsilakna officer nu pis su chiktuna hatkre adubu constable Jagdish haribu nu pasibudi mana hatok piramdre asumna officer nu pis su hatol mutungda mana satchiba sibu ngaktuna Jagdish haribu nu pasna munni yenglaga lehui aduga nakalamromdana Prakash na hairi nahak si terrorism ani haiduna lauthopaga loina koithi thiduna phana nabagi dabakta notice thokrabani karigumba nang mafam adu dalai haiba khangchiba tarbadi hena hena awafamda nang soidana tagani aduga nang na hairiba nasiapa gi wafam adudi nang karimata waruranu mabu ekhoi khudimaki ahal loriba muthon na soidana ki thengai nazaragani nangi damakta kumarna anoba passport amadi ticket pudun laglagani maramaduna yamathuna mafam adudagi thokhigadabani nangna kuithana hek leiribu makhai khudong thibagi chang shodom hengalkani asum mana hairali wafam sta Chandra na suyare Prakash nam khata na hangli sani haribu nu pamsa adudi kamdore Chandra na ma hujikti phare asoenga mamata yaudre Prakash na kumarna nangi nanakta lakti phawgi oina basement manung de sangchindra lolaga layu masi matung da Johnny na makhoi kangbu sibu basement manung da pusinabagi damakta purakli Johnny na yamnaba sosing si maraktagi ama lokthokuna Chandra da khusinare sani nangli nupa sibu kanano Chandra na ngasidagi sehi kya gi mamangdagi makhoi gi sagina tai gi ahallamagi hangtaktagi aigi mateng pangduna dum lakhrabani asumna haibga hauji ulilibasi Johnny gi manaka theliba photo singasini aduga mamangda soi khoina ukhraba kathanar haina khangnaba priest nupa dugi photo suma phamsta lairi masna takudi Johnny hariba misakasi priest nupa dugi macha masu singni haibasi film yenglibai khoina su bhap tare hojek Chandra gi kangbu si basement da sangsilak matamda manungista masing yamnaba ka kyama su leiramli manungista I kyama ta adun leibasi ubuda sani kangbu sti pakatpada loire ahal nupa mana I singsi putai thokpagi thabak sing tawduna su leiramli asumna makhoin sangakku matamsta mapung phana maithong di uttana kanagumba nupa amagi maithong maset amsu ulai mayamda bhapta na bahaijaramge mafamsta I kyama ta adun leiramlibasi gi maram mari maithong tangkhai ma uliba nupa si kanano haibsi film sigi makhata tarakpa sarukta mayamna soidrama ki khangbiragani kanagumba mabu punduna thamlambagi siar si uraga benu na hairi mafamsta karigumba sathiba thawdo amadi thokraba male aduna igi thamoida ki ba kyam su phawre hojek Naijil na sangsilak matamda kamgi manungda nupa mafamdun leiribasi ui misda leiribasi hojik ta maithong tangkhai ma uthiba misagaduni nupasna hek on thorakpaga Michael na Naijil bu sing thokre adu hairi mafamsta leiriba potche singda nang lol yengliba karigino haiduna in thorakle Naijil na mamanaba singda hairi mafamsta makhoi mi si masing yama leiri hojek sanina Chandra da hanglei nasiapa hariba misagado nungsa mangal na yeibada karimata tawroidra Chandra na madi hojik ta oliba sakti phangmuda ngairibani maramaduna sahi khara romdi masada kariguma problem amta thokloi nungsa mangal na sumangonda karimata sokhan mangamloi adubu sahi yam silalaba matungdagidi nungsa mangal dagi lapthokna leigedabani
Sanina adudi hauzik kamdau taabano madi hanadagi so afaba mi oirakte mana nangumno onkiba tarabadi hene sathiba tamthiba misak aibadu oikragani asum wari sandringe Michael si mafam strength silale adu gairi atopa ka hamada Charlie du famdun le horibani nangbu uraktabro aidi maga loina aruba thaba amagi damakta sathiragani mayam da bhab tara bhaijiramni hauzik ta maithong maseda mu ulakhiba misak adugi mamingni Charlie haribasi hauzik Michael na Chandra gi manak sangsilaktuna hairi hey sweetheart ai sathirage haribasi bunanga khamlaroidro adu Chandra sti karibata thausadana mangona yenglaga lai hauzik Michael na mangona kiss tawna bagi damakta sangsilubda khazai da thakre Masti Michael si kai phawbu loina sani kangbu do onsilaktuna somu puthoroktuna benu do pisili adu gairi madu gi darkar soidan lakani adu gai wafam ma haige masti nu pisi gi manakta gi yari mukhai na khoi thun lapthok na bhona gadawani magase yamna khudong thiningai oibi misakamani maruoina nang asini mangonda gi yam thun lapthok ka dori basi haiduna sani da phongdoli masi matung da mana khoba khurga magi magic ki power sinu duna mafam sti gi mangre nakalamadana police ki team na Chandra kangbu si gadai da leikhrabuna haiduna yamna kana thi humba gi thawak sa tharibani makoina thokriba gari si gadom satpano haidana CCTV footage yenglakpa matamda makoigi lepham khangkhre aduga mafam sida jagdi sari bunu pas su leiribani mana Chandra gi kangbu leiriba mafam wariba Holy Grail Cafe haina iriga nasiapa gi mafam da message sadun khangangkhre nakalamadana nasiapa si tumina phamlagu wakhalamda ungdun leiri tanchasta magi mama kamanung da sangsilaktura mangonda munni yenglare nasiapa no phet torga kaidore ima sidalakga phamo ai maga karigum wari khara sanaba pami Mastigi mamana magi manakta sangsilaktuna phamlare nasi apana no phet tawduna mamari ye aduga maithong siluk thaduna muleikre aduga yamthuna mamagi manakta sangsilaktuna mama si khangpre khangi aduga hairi ai mitchidi yengui ma aingon kari ahong bulai akoi stu koyeng yenga hairi aina tariba khonjel sing si ma su tawra adubo imana tabangam do khonjel kya ma aina tari bani hai si ma di khanglam loi aduga maram khatari madugi tawunga minupi officer do ngasi su aibu phuna nabagi damakta ai thabuk mafam da lakhi ai hakchang nabana no moimoro ahum kapthi bani Tobudu yengu aigi hakchang de shoki bagi hobatun leiba mafam phawba leite magi batos mama su pakhan mangond yengdun lei nasiapa aina hairu wafam su imabu bhap taribra masta mama na ngak haiduna ai bhap ta de haiduna phomdoi mustigi nasiapa na ima da matau karam na aigi wafam su bhap ta hangada bono haiba khangdre adubu wafam amadi munna khangjillu masiar maga mara noktur makhatari ai se kanamata hat pangamlaroi kanamata da ina kirugi darkar leitre adubo ngasi haibu numit asidigi leiba miyamasna ingonda soidin baki kinaragani aigi bapana hairam wafam adu niksinglibra madudi miyambu ki hen bai wafam asna sanman tawnanaba haibadi respect tawnanaba gi maram amani haiduna madugi respect aduna mamai thangda bhakti haibudu do olai adunadi ayese bhagavan haibudu oirabani haibadi ishor haibudu oirabani lakning makana laksnu aibu maithiba piwa hathok ngamgadaba nate mista mama si masana pabu kini yenglaga lei nasiapa na makhatari karigumba aise ishor oirgadi nahakasina ishor gi mama haibudu oirabani marmaduna ima nangdi aiga matam supada adum leiminagadabani masihariduna mama gi khutta pairaduna selibi singlis tu munni yengba horle kimanbadigi mama si hausi thak thak ni turki robani asumna sinna simam sinthraga amu ulakpa matamdadi magi mama si sidun leimai da targa leiramle aibidi nasiapa na i thakibadigi mama si siribani mana khanjaruribana kariguma mana mama da siktuni i thakpa tarabadi madudagi infection thoktuna mama su ma dauna shakti leba misak moirakadra haina khalubani tobudu mangondagi changliba virus asidi mama gi hakchang sina pubu thangamdabadagi sikhibani asumno oirakani haibasidi nasiapa na su khalude mastigi songleba nasiapa na leimai da khutum su sudun leiri aduga magi phonus di yangpa matamda ngasai jagdishna Chandra gi lepham oiriba Holy Grail Cafe hani iduna tharkhiwasi thengnarure mastigi nasiapa si mafam du chatna nabagi damakta sem sari Nakalamadana Chandra gi kamun leiri mafam stu ulei mana photo mu puthokna sani du ulei mayam da bhap tara bhaijaramge mafam sta mana putholiba photos ni mamangda benuni yenge to buda munkhiba duni aduga ngakli wafam amana yam liriba photos da yawriba misakasi hauji hujik mafam sta leiriba sani ga sakchap mana ba misakamani masibu yengga sani ni khonjel niktuna masidi ai ga sakchap manai Chandra na mahagase ai gi boyfriend ni aibadi maga nungsinabu nupani haidana phongdokpani magi mamingna Michael Joseph kawi ngasidagi sahi kyagi mamang haibadi 1905 ki matamda khoi ni sinungsinarami aina su mahak se adu ki betik pamjai sani nanglai adudi makhata wari di kamdo khraba Chandra na inspector na siapa gumba phatraba British officer mana aibu hana nabagi damokta aigi tungdagi lona nongoi kapsilakibani matamuda Michael na sungsilaktuna nongoi maru du mangonda palan kibani sani na adudagi di kamdo khraba Chandra na mafamuda mahak adum sire aina mabu kan mangam hodre aduna hojik su aigi thamoida magi damakta khanbada ningamdaba kyam phaudun leiribani asuna magi wari starga sani gi thamoida su nungai taba phaure mastegi Chandra gi khut istamana pairai
ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯟꯗ꯭ꯔꯅ ꯁꯅꯤꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯔꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯣꯏꯔꯝꯕ ꯁꯤꯈ꯭ꯔꯕ ꯃꯥꯏꯀꯜꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯃꯥꯅ ꯉꯛꯇꯨꯅ ꯁꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯖꯣꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯕꯨ ꯀꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯨꯟꯗꯔ ꯍꯥꯏꯔꯤꯕ ꯅꯪꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯣ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯒꯦꯡ ꯂꯤꯗꯔ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯂꯦ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯆꯨꯡꯁꯤꯟꯅꯔꯒ ꯒरुꯗꯥ ꯐꯣꯔꯁ ꯀꯧꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯑꯣꯏꯕ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯃ ꯁꯦꯝꯒꯠꯈ꯭ꯔꯦ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯥꯟꯗꯥꯔꯒꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯅꯤ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯦ ꯄ꯭ꯔꯀꯥꯁꯁꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯃꯥ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯋꯥꯔꯦꯞ ꯂꯧꯔꯁꯤ ꯃꯁꯤ ꯌꯥꯔꯝꯂꯒ ꯖꯣꯅꯤꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯖꯦꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯒꯦꯡ ꯂꯤꯗꯔ ꯑꯁꯤꯅ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯑꯩꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯃꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯒ ꯒरुꯗꯥ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯒरुꯗꯥ ꯐꯣꯔꯁꯅ ꯐꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯅꯆꯤꯌꯥꯄꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯣꯂꯤ ꯒ꯭ꯔꯦꯜ ꯀꯦꯐꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯒरुꯗꯥ ꯐꯣꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯁ꯭ꯀ꯭ꯋꯥꯗ ꯇꯤꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯄꯨꯂꯤꯁꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯋꯥꯐꯝꯁꯤꯗ ꯇꯥꯕꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯕꯅꯤ ꯖꯣꯅꯤꯅ ꯄꯨꯂꯤꯁꯁꯤꯡ ꯆꯪꯂꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨ ꯃꯥꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯤ ꯑꯀꯣꯏꯕꯗ ꯄꯨꯂꯤꯁꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯀꯃꯥꯟꯗꯣ ꯀꯥꯡꯕꯨ ꯃꯅꯨꯡꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯊꯨꯕꯗ ꯌꯧꯁꯤꯜꯂꯛꯂꯒꯅꯤ ꯅꯪꯕꯨꯗꯤ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯧꯔꯕꯁꯨ ꯁꯅꯤꯕꯨꯗꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯈ꯭ꯔꯒꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔꯅ ꯁꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯄꯨ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯔꯕ ꯅꯣꯡꯃꯩ ꯃꯈꯜ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯔꯨ ꯑꯁꯤꯅ ꯃꯤ ꯁꯤꯍꯜꯂꯣꯏꯗꯕ ꯋꯥꯟꯊꯒꯗꯕ ꯃꯔꯨ ꯃꯈꯜ ꯑꯃꯅꯤ ꯅꯣꯡꯃꯩꯁꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯅꯤꯅ ꯍꯪꯂꯛꯏ ꯆꯟꯗ꯭ꯔ ꯅꯪ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯆꯟꯗ꯭ꯔꯅ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯁꯅꯨ ꯌꯥꯔꯤꯕꯃꯈꯩ ꯅꯪ ꯃꯄꯥꯟꯗ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯃꯁꯤ ꯌꯥꯔꯝꯂꯒ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯅꯣꯡꯃꯩꯁꯤ ꯄꯥꯏꯗꯨꯅ ꯊꯃꯣꯏꯗ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁꯁꯤꯡꯒ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯤꯕꯅꯤ ꯇꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟꯗ꯭ꯔ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯁꯣꯛꯄꯟ ꯀꯔꯤꯃꯠꯇ ꯌꯥꯎꯍꯜꯂꯣꯏ ꯅꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯒरुꯗꯥ ꯐꯣꯔꯁꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯒꯅꯤ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯨ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯊꯣꯡ ꯀꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯁ꯭ꯃꯣꯛ ꯕꯣꯝꯁꯤꯡ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯈꯣꯏ ꯆꯠꯂꯛꯄ ꯉꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯁꯅꯤ ꯀꯥꯡꯕꯨꯁꯤ ꯀꯤꯕꯗꯒꯤ ꯊꯛ ꯊꯪꯅꯤꯡꯂꯕꯅꯤ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯤꯕꯁꯤ ꯂꯦꯞꯇꯨꯅ ꯆꯟꯗ꯭ꯔ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤ ꯑꯃꯗ ꯋꯥꯟꯊꯅꯕ ꯃꯔꯨ ꯀꯥꯞꯂꯛꯄꯗꯒꯤ ꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ ꯋꯥꯟꯊꯅꯕ ꯃꯔꯨ ꯌꯥꯎꯔꯕ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯋꯥꯟꯊꯍꯜꯂꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯐꯥꯏꯠꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯁꯅꯤꯁꯤꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯟꯗ꯭ꯔꯗ ꯁꯣꯛꯂꯝꯒꯗ꯭ꯔꯥ ꯀꯤꯕꯗꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯦ ꯃꯅꯨꯡꯁꯤꯗ ꯆꯪꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯆꯟꯗ꯭ꯔꯅ ꯇꯞ ꯇꯥꯅ ꯐꯨꯒ ꯂꯣꯏꯅꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯁꯤ ꯀꯥꯞꯇꯨꯅ ꯋꯥꯟꯊꯍꯜꯂꯦ ꯃꯥꯅ ꯊꯥꯗꯣꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯥꯁꯛ ꯑꯃꯗꯤ ꯃꯄꯥꯟꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯛꯄꯁꯤ ꯎꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒꯖꯦꯟꯗ꯭ꯔꯅ ꯊꯥꯔꯛꯄ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯤꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯂꯦ ꯕꯦꯅꯨꯒ ꯅꯥꯏꯖꯤꯜꯒꯅꯗꯤ ꯃꯥꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯃꯤ ꯑꯗꯨꯕꯨ ꯌꯥꯕꯗꯧꯗꯅ ꯃꯥ ꯆꯦꯟꯊꯣꯔꯛꯂꯦ ꯁꯅꯤꯒ ꯆꯟꯗ꯭ꯔꯒꯁꯤ ꯉꯥꯏꯍꯥꯛ ꯃꯤꯆꯥꯟꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯥꯞꯁꯤꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯆꯟꯗ꯭ꯔꯒꯤ ꯍꯥꯔꯠꯇ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯣꯏꯔꯝꯂꯦ ꯂꯦꯞꯄ ꯂꯩꯇꯅ ꯆꯟꯗ꯭ꯔꯒꯤ ꯍꯥꯔꯠ ꯃꯄꯥꯁꯤꯗ ꯅꯣꯡꯃꯩ ꯈꯞꯆꯤꯜꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯆꯟꯗ꯭ꯔ ꯑꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯇꯥꯈ꯭ꯔꯦ ꯃꯁꯥꯗ ꯆꯦꯅꯥꯈꯣꯜ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯈꯨ ꯀꯨꯜꯂꯒ ꯇꯨꯔꯛꯏ ꯃꯆꯤꯟꯗꯒꯤ ꯏꯁꯨ ꯑꯣꯔꯦ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯂꯩꯃꯥꯏꯗ ꯎꯞꯅ ꯇꯥꯁꯤꯟꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯅꯤꯅꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯆꯟꯗ꯭ꯔꯅꯁꯨ ꯁꯅꯤꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯅꯥꯏꯖꯤꯜꯒ ꯕꯦꯅꯨꯒꯅꯁꯨ ꯃꯥꯕꯨ ꯂꯦꯞꯇꯅ ꯀꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯅꯤꯁꯤ ꯀꯥ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯥꯗꯒꯤ ꯏꯁꯤꯡ ꯍꯩꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯈꯪꯍꯧꯗꯅ ꯏ ꯄꯦꯀꯦꯠ ꯑꯃ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯏ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯁꯅꯤꯅ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯣ ꯅꯦꯒꯦꯇꯤꯚꯀꯤ ꯏꯅꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯛꯊꯗꯨꯅ ꯆꯦꯟꯈ꯭ꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯕꯗꯒꯤ ꯅꯥꯀꯜꯗ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯅ ꯄꯦꯀꯦꯠꯇ ꯌꯥꯎꯔꯤꯕ ꯏꯁꯤꯕꯨ ꯊꯛꯂꯝꯂꯦ ꯍꯧꯖꯤꯛꯇꯤ ꯆꯟꯗ꯭ꯔꯒꯤ ꯍꯛꯆꯥꯡꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁ꯭ꯄꯤꯗ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯃꯒꯤ ꯊꯕꯥꯛꯀ ꯊꯤꯟꯕꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯑꯗꯨꯒ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯨꯆꯤꯡꯒꯣꯏꯔꯕ ꯅꯨꯄꯥꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯀꯦ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯐꯨꯊꯔꯦ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯁꯤꯡꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯧꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯟꯈ꯭ꯔꯕ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯆꯟꯗ꯭ꯔꯥꯒꯤ ꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯪ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯑꯩꯅ ꯆꯠꯂꯨꯕ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏꯗꯧꯅ ꯁꯛꯇꯤ ꯂꯩꯕ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯇꯟꯖꯥꯁꯤꯗ ꯆꯟꯗ꯭ꯔꯥꯅ ꯅꯥꯁꯤꯌꯥꯄꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯚꯔꯅ ꯁꯥꯕ ꯊꯥꯡ ꯁꯣꯔꯤꯁꯤ ꯄꯨꯊꯣꯔꯛꯏ ꯅꯥꯁꯤꯌꯥꯄꯥꯅ ꯃꯈꯥ ꯇꯥꯔꯤ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯩꯅ ꯎꯅꯕ ꯄꯥꯝꯂꯤꯕꯁꯤ ꯆꯟꯗ꯭ꯔꯥꯅ ꯅꯥꯁꯤꯌꯥꯄꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯔꯝꯂꯒ ꯆꯟꯗ꯭ꯔꯥꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯊꯕꯥꯛꯇ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯅꯥꯁꯤꯌꯥꯄꯥꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯥꯔꯠꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯈꯪꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯅꯥꯁꯤꯌꯥꯄꯥꯅ ꯀꯥꯎꯊꯣꯔꯛꯄꯗ ꯃꯥ ꯄꯤꯂꯔꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯁꯤꯌꯥꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯐꯨꯖꯤꯜꯂꯒ ꯇꯥꯏ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯆꯟꯗ꯭ꯔꯥꯁꯤ ꯍꯧꯒꯠꯂꯛꯏ ꯑꯃꯨꯛꯀꯁꯨ ꯅꯥꯁꯤꯌꯥꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯨꯛꯇ ꯀꯥꯎꯕꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯔꯝꯗ ꯆꯞꯇꯨꯅ ꯃꯥꯕꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯥꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯤꯕꯁꯤ ꯁꯅꯤꯅꯁꯨ ꯅꯥꯀꯜꯗꯒꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗꯤ ꯄꯨꯔꯥ ꯑꯣꯏꯅ ꯀꯥꯏꯔꯕꯅꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯊꯥꯗꯗꯨꯅ ꯅꯥꯁꯤꯌꯥꯄꯥꯕꯨ ꯀꯥꯎꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯕꯥꯛꯇ ꯈꯣꯡꯉꯅꯤꯅ ꯀꯥꯎꯕꯗꯒꯤ ꯐꯛꯂꯥꯡ ꯐꯛꯀꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯤꯚꯝꯗ ꯑꯃꯨꯛꯀꯁꯨ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯧ ꯆꯟꯗ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯨ ꯑꯁꯥꯡꯕ ꯌꯥꯅꯤ ꯏꯟꯊꯣꯔꯛꯂꯦ ꯆꯟꯗ꯭ꯔꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯟꯈꯠꯇꯨꯅ ꯅꯥꯁꯤꯌꯥꯄꯥꯅ ꯃꯥꯕꯨ ꯐꯨꯈ꯭ꯔꯦ ꯆꯔꯝꯗ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯐꯛꯂꯥꯡꯗ ꯐꯨꯖꯤꯜꯍꯜꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯃꯥꯒꯤ ꯌꯥꯡꯂꯕ ꯁ꯭ꯄꯤꯗ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯁꯤꯌꯥꯄꯥꯒꯤ ꯃꯃꯥꯏꯗ ꯊꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯕ ꯃꯇꯝꯗ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯏ ꯃꯃꯥꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯅꯥꯁꯤꯌꯥꯄꯥꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛ ꯁꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅꯥꯁꯤꯌꯥꯄꯥꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯁꯤ ꯃꯥꯅꯁꯨ ꯇꯥꯔꯦ ꯑꯗꯨꯒ ꯆꯟꯗ꯭ꯔꯥꯅ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜꯁꯤꯁꯨ ꯃꯥꯅ ꯇꯥꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯃꯄꯥꯟꯗ ꯂꯪꯊꯣꯔꯛꯄꯗ ꯁꯤꯠꯇꯨꯅ ꯄꯥꯏꯊꯣꯔꯛꯏ ꯍꯟꯗꯛꯇꯤ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯆꯣꯛꯊꯔꯦ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯁꯅꯤꯗꯁꯨ ꯌꯦꯡꯂꯛꯏ ꯇꯟꯖꯥꯁꯤꯗ ꯅꯥꯁꯤꯌꯥꯄꯥꯅ ꯃꯥꯕꯨ ꯆꯤꯡꯈꯠꯂꯒ ꯆꯤꯡꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯗ ꯐꯨꯖꯤꯜꯍꯜꯂꯤ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕꯗꯒꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯆꯥꯛꯊꯦꯛꯄ ꯍꯧꯔꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯅꯥꯁꯤꯌꯥꯄꯥꯅꯁꯨ ꯈꯪꯂꯦ ꯃꯉꯣꯟꯗ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯌꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯟꯗ꯭ꯔꯥꯒꯤ ꯆꯔꯝꯗ ꯆꯞꯇꯨꯅ ꯊꯝꯂꯒ ꯅꯨꯡꯁꯥ ꯃꯉꯥꯜꯅ ꯃꯃꯥꯏꯗ ꯐꯨꯍꯜꯂꯤ ꯑꯁꯨꯝꯅ ꯆꯥꯛꯊꯦꯛꯄꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯟꯗ꯭ꯔꯥꯁꯤ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯅꯥꯁꯤꯌꯥꯄꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯁꯪꯁꯥꯔꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯛꯇꯤꯁꯦ ꯇꯥꯟ ꯆꯥꯔꯨꯗꯨꯅ ꯐꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯕ ꯁꯝꯔꯥꯖ ꯑꯃ ꯂꯤꯡꯈꯠꯂꯒꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯄꯤꯔꯛꯄꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯁꯅꯤꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯅꯥꯁꯤꯌꯥꯄꯥꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯅꯥꯁꯤꯌꯥꯄꯥꯅ ꯆꯟꯗ꯭ꯔꯥꯕꯨ ꯊꯝꯂꯝꯂꯒ ꯁꯅꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯅꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯟꯊꯅꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯔꯨꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯒ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯟꯗ꯭ꯔꯥꯕꯨ ꯆꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯔꯛꯏ ꯆꯟꯗ꯭ꯔꯥꯅꯁꯨ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯆꯟꯗ꯭ꯔꯥꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯤꯜꯚꯔꯒꯤ ꯊꯥꯡ ꯑꯁꯤ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯥꯏꯖꯤꯜꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯥꯏꯖꯤꯜꯅ ꯊꯥꯡꯁꯤ ꯂꯧꯈꯠꯇꯨꯅ ꯆꯟꯗ꯭ꯔꯥꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯕ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯟꯗ꯭ꯔꯥꯅ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯗꯨꯔꯒ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯥꯏꯖꯤꯜꯒꯤ ꯆꯔꯝꯗ ꯅꯥꯁꯤꯌꯥꯄꯥꯅ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯔꯝꯂꯦ ꯆꯟꯗ꯭ꯔꯥꯅ ꯍꯥꯏꯔꯤ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯅꯥꯁꯤꯌꯥꯄꯥꯅ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯀꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅꯤ ꯅꯪꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯥꯡꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯥ ꯆꯟꯗ꯭ꯔꯥꯅ ꯃꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯃꯗꯣ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯤꯁꯇꯔ ꯅꯥꯁꯤꯌꯥꯄꯥꯅ ꯅꯣꯛꯇꯨꯅ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯄ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯁꯤꯁꯨ ꯅꯈꯣꯏꯒꯨꯝꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯒꯤꯗꯃꯛꯇꯔ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯁꯦ ꯆꯟꯗ꯭ꯔꯥꯅ ꯃꯤꯑꯣꯏꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯅꯪ ꯑꯁꯦ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯅꯥꯁꯤꯌꯥꯄꯥꯅ ꯌꯥꯝꯅ ꯊꯨꯅ ꯅꯥꯏꯖꯤꯜꯕꯨ ꯏꯟꯊꯣꯛꯈ꯭ꯔꯒ ꯊꯥꯡꯁꯤꯅ ꯆꯟꯗ꯭ꯔꯥꯗ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯁꯅꯤꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯟꯗ꯭ꯔꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯁꯤ ꯎꯕꯗ ꯃꯃꯥꯟꯅꯕ ꯕꯦꯅꯨꯅꯁꯨ ꯁꯅꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯅꯥꯁꯤꯌꯥꯄꯥꯅ ꯊꯤꯜꯂꯛꯂꯤꯕ ꯊꯥꯡ ꯑꯁꯤ ꯕꯦꯅꯨꯒꯤ ꯅꯪꯒꯜꯗ ꯑꯣꯏꯅ ꯌꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯟꯗ꯭ꯔꯥꯅ ꯁꯅꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯕꯦꯅꯨꯒꯤ ꯅꯪꯒꯜꯗ ꯌꯨꯔꯤꯕ ꯊꯥꯡꯁꯤ ꯁꯠꯇꯨꯅ ꯆꯣꯡꯁꯤꯜꯂꯛꯏ ꯅꯥꯁꯤꯌꯥꯄꯥꯅ ꯃꯉꯣꯟꯗ ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯛꯏ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯥꯅ ꯌꯥꯝꯅ ꯊꯨꯅ ꯂꯩꯊꯣꯛꯇꯨꯅ ꯃꯊꯛꯇ ꯆꯣꯡꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯌꯥ ꯑꯅꯤ ꯁꯥꯡꯗꯣꯛꯇꯨꯅ ꯇꯝꯊꯤꯔꯕ ꯚꯦꯝꯄꯤꯌꯔ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯅꯥꯁꯤꯌꯥꯄꯥꯒꯤ ꯊꯕꯥꯛꯀ ꯊꯥꯡꯅ ꯊꯤꯜꯂꯦ ꯊꯥꯡꯒꯤ ꯃꯀꯣꯛ ꯑꯁꯤꯗꯤ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯡ ꯃꯆꯩ ꯑꯁꯤꯗꯤ ꯃꯥꯒꯤ ꯍꯥꯔꯠꯇ ꯌꯨꯍꯟꯗꯨꯅ ꯊꯝꯃꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯁꯤꯌꯥꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯆꯟꯗ꯭ꯔꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯕꯦꯅꯨ ꯑꯁꯤ ꯊꯥꯡꯅ ꯊꯤꯟꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ
mayamda bhap tana bahai jaramge nasiapa gi heart yudun leiriba thang shori si satok ki batarabadi sire haidun leiruro bam hak se shoidna maki amuka su hingala ka dori bani maramanduna yudun leiriba thang shori si satok pu sungya yade habisimadi mayamna khangjin biu tanjas da joni sengselak tona hairi michael amadi charlie do mafam sta leitre makoi di chalamle nang na ingon da taklam gada bahai bubu makoi sing si mafam kadai da pur kada bano haibaduni nakal badana geng leader oibunu pasu ulai mana constable jagdish ta phone tawduna hairi kamdore mi loina sikrabara masda jagdish na kumi manung de sanction ki pamata hujik phaw ma pan da tholakte punna sikraba male masda geng leader sin sauna adu argadi nang na sama hujik mak sanction duri yenglu so masing mutung da jagdish na police officer ani ga manung ista sanction lakpa matam dadi garura force ki commando makai loina wan thaduna tar ga leiramle nakal badana nasiapa gi haksang sibu mafam amda puraktuna yamna section na thamjili magi haksang hapsin khiba box asi gi mamaida angak makhal gi silam sunamli prakash hari bunu pasi suma phamsda leiramle hojik sanina hangli chandra masi makha tarak pa thabak kari tawgani haidun nangna khalli banu chandra na mafhamsda ina tawgada thabak khara wali madu singadu loiramla matungda mafhamsi thadok isat chiragani sanina khonjel niktuna kari gumba aina nanga wari sana ningak pa tarabasu phone phaw tawruk pa yara roidra chandra na yara roi haidun khumlai masti gi sanina ai nangbu thamoi singa nungsi haige haidun hek tawruk paga chandra na mangon seset konsin khre aduga hairai nangbudi aina matam supgi ningsingduna ta dum laigani maramdi nangase afaba misagamani tanjasta gari manung di yauri venu na chaina khol khangduna hairai aibu khita thuna hospital bu biu chaina khol si khang mangamdre chandrana mangona kapsin khiba morphina dugi magun hantarak lamnani aduna ni mangona chaina khol lagli basi aduga sani da hairai nakhoi yam thuna mafam stegi satkro musta sanina saning da chandra gi manak tagi tholale gari da kakhala matung da su sanina chandra da dum yeng lagalai asuna makhoi gi timasi mafam si thadok tun satkre chandrana thamoi du nungai taba phaw bu loinana mami tama pi langduni yeng laga tumina lep tun lehui asung utpu loinana film sti matang sto loisille adubu post credit sin namamu ulai matang sto ulagi basakta masi ngasai mamang da yaukhra wari ma amu hangatunu ulakbani aibadi film yeng liba khoina ukhrabani johnny haribu nupa asigi holy grail cafe harbisi manungda gangster khana sangsilaktuna hairekhibani yasinaba ma poraksi haidro wafam hainakhibani mahak adubu laklabra mr johnny ne khumkhibani ngahakta ngaibiu ma soidra makila lagani masing matungda gangster kangbu si leinungda leiriba basement gi ka manung istu pusilagle makoi gi team member ama sokri du punduna thamliba si ure makoi na hek manung de sangsilakpaga basement gi thong si lonsinki gang leaders ne sangsilak troma mi su gyan tanan bagi dog daudole aduga hangli nangona tawriba si kanana no pasna kaptuna hairi kanano khangdaba mi sakama punmani ai di kibdu loirabani mafam sti khita tuna puthokpiu asumna mana kap tuna phongdolibani tanjas to hui mkhon tare aduga di yeng thokhibada ngasai mamang du su ukhraba soinairaba hui du oiramle adugadi mamai da mai khumbu panupa ma mafam sta sangsilakle gang leaders na lauduna hairi hey nang kanano ai kanano haibisi nang khangrabale maista punnul leri bu past kap to hairi masimioi venate yamatam thiba jiba makhalamani hojek mai khumbu pun pasna sangsilaktuna magi nangal da theli thang si lok thok tuna makoi de tek tong na ngi dum siam chaduna lei gang member sing sna mangon phun na ngi dum sensilai adu bu pasna thang se hai dri yamatam thimong dum yoi sing su ha tok le masing mutung da gang member anina makhodo nongi pai dun lu past kapsili adu mana pai thang si sweet yang hai dun nongi maru sing su loin ngak thoi thang ma lang tun gang member amadi yu dun ha tok le nupa ma leptna mangon nongi kapsili adu thang se hai dun sensil ga bom ma cha ma khai ndro ma phom sting mak mangkhre khangu dun thol ga nupa sing nang da thang leng dro ma ba ha tok le makoi myam gi leader ori bu nupa sin sunong wi satok tun kaplai adu star gi shep man ma khulai ma lang pudi gi mak seram de yu dun lai mai da ture chokri de pundun leri bu nupa sti kiman badi yamna kan lauri siramdai khonjel thak nipug loina gang leaders na hanglai nang kanano mista sakhang da burupasna magi maikhum phi sil lokthorle mayam da bhap tana bahai jaramge ngasai mamang da maithong maserama utkibu nupa do mahagasini magi mamingna charlie haina kawi mahagasi maming lereba south indian actor dulkar salman haribu nupa aduni film sigi producer oiriba misag sisu mahangni hojimana pakhum piri ayese asibagi lai haibuduni mayam da wafam amuga khanganjari ngasai sani kangbuna basement da sangsilak matamda I kayam ta idun leiramli budu masida charlie na mi hatchibagi thokdok thokiba sinani haibasi film yengli ba khoina su bhap tare mataw sumna utpaga loina phajjarba film si matang sta loisille loka chapter 1 chandra hariba film sida phongdoktana wari kyama losinduna thamlamli bani masigi aronba wari sing ase chapter 2 da soidrma ki mayamna khangbiragani haiba wafam su thamjari aduna hayeng chapter 2 gi film aduna hek release torokpaga soidrma ki explanation gi video pujarake ngasigi ai gi explanation si kamdo bagi haiba du comment box ta thambiramu aina haiba da soikibalan ki bamadi si thawbu yaw matamna mayam thangak piu haiba wafam thamjari video bu like tawwa amdi share tawbu su kawbi ganu mataw sumna international movie singi manipuri da explanation tabi na bagi damak tai gi movie story manipur haiba channel sibu subscribe tawbiu masigi loina na ngasigi di video si matang sta loisinjarage Shanjit Sharma na mayam bo amukanna khurumjari